ꯑꯣ ꯁ꯭ꯋꯦꯜ ꯂꯥꯛꯑꯦ ꯁ꯭ꯋꯦꯜ ꯂꯥꯛꯑꯦ 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 ꯍꯟꯗꯛꯇꯤ ꯂꯥꯏꯚ ꯊꯥꯔꯛꯄꯒ ꯍꯥꯏ ꯍꯣꯏ ꯂꯥꯛꯑꯦ ꯁ꯭ꯋꯦꯜ ꯍꯧꯕꯇ ꯉꯥꯏꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦ ꯁ꯭ꯋꯦꯜ ꯄꯥꯏꯁꯤꯜꯂꯛꯏꯁꯦ ꯉꯁꯤꯗꯤ ꯊꯦꯡꯗꯤ ꯊꯦꯡꯉꯦ ꯈꯔ ꯀꯣ ꯕꯦꯁꯇꯤꯁꯨ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯊꯥꯔꯛꯑꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯨ ꯉꯁꯤ ꯑꯅꯧꯕ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯥꯛꯑꯃꯤꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯗꯅ ꯕꯦꯠꯁꯤ ꯕꯦꯠꯁꯤ ꯑꯩꯅ ꯕꯦꯠꯁꯤꯗ ꯕꯦꯁꯇꯤꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯕꯦꯠꯁꯤ ꯍꯥꯏꯕ ꯎꯅꯀꯣ ꯃꯤꯠꯁꯤꯅ ꯎꯅ ꯂꯥꯟꯅ ꯍꯦꯛꯇ ꯆꯤꯟꯅ ꯆꯤꯟꯁꯤꯅ ꯍꯦꯛꯇ ꯂꯥꯟꯅ ꯄꯥꯁꯟꯈꯤꯕ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯈꯔ ꯁꯨꯝ ꯀꯩꯅꯣꯗ ꯆꯤꯟꯗ ꯁꯠ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯍꯩꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯅꯧꯕ ꯍꯞꯇꯥ ꯑꯃ ꯂꯥꯛꯑꯦ ꯑꯅꯧꯕ ꯊꯥ ꯑꯃꯃꯨꯛ ꯍꯧꯔꯦ ꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯅ ꯉꯁꯤꯗꯤ ꯊꯥꯕꯒ ꯂꯥꯛꯑꯦ ꯍꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯆꯪꯁꯤꯟꯕꯤꯔꯗꯤ ꯌꯥꯝ ꯐꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯔꯦ ꯆꯤꯛꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯝꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯁꯣꯍꯦꯜ ꯕꯦꯠꯁꯤ ꯕꯦꯠꯁꯤ ꯍꯥꯏꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯤꯡꯅꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯅꯤꯅ ꯄꯤꯔꯛꯑꯗꯤ ꯁꯣꯍꯦꯜꯁꯨ ꯁꯣꯍꯦꯜꯒꯤꯗꯤ ꯑꯗꯨꯝ ꯈꯪ ꯂꯩꯔꯦ ꯉꯥ ꯆꯥꯏ ꯍꯥꯏꯔꯤꯌꯦ ꯁꯣꯍꯦꯜꯗꯤ ꯑꯁ ꯑꯍꯥꯎꯕ ꯆꯥꯏ ꯁꯣꯍꯦꯜ ꯉꯥꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯉꯥꯁꯦ ꯃꯌꯥꯝ ꯆꯥꯕꯗꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯇꯨꯝ ꯐꯖꯅ ꯊꯣꯡꯕꯗꯣ ꯃꯇꯨꯝ ꯑꯃ ꯑꯅꯤꯒ ꯌꯥꯝꯃꯕꯗ ꯆꯥꯔꯗꯤ ꯃꯃꯥꯅꯤ ꯍꯥꯏ ꯍꯣꯏ ꯑꯉꯥꯡ ꯏꯆꯥ ꯅꯨꯄꯤ ꯑꯍꯟ ꯑꯗꯣ ꯃꯤꯡ ꯀꯩ ꯀꯧꯕꯅꯣꯗꯤ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯦ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯍꯥꯏꯒꯨꯝꯁꯨ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯉꯥꯍꯩꯗꯣ ꯑꯗꯨꯅꯦ ꯉꯥꯍꯩꯁꯨ ꯍꯥꯎꯕꯅꯤꯀꯣ ꯉꯥꯍꯩꯁꯦ ꯑꯩꯗꯤ ꯉꯥꯍꯩꯁꯦ ꯑꯇꯣꯏꯕꯤ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯆꯥꯔꯛꯄꯗ ꯉꯥꯍꯩꯁꯦ ꯑꯗꯨꯝ ꯃꯇꯨꯡꯒꯨꯝꯕ ꯊꯣꯡꯉꯒꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯑꯗ ꯑꯇꯣꯏꯕꯤꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯉꯥꯍꯩꯁꯤꯗꯤ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯉꯥꯏꯁꯤ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯇꯧꯁꯟꯕꯤꯔꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯇꯣꯝꯕꯤꯒꯤꯗꯤ ꯋꯥꯠꯂꯤ ꯑꯣꯀꯦ 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 ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯌꯥꯝ ꯐꯔꯦ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯦꯛꯖꯥꯝꯒꯤ ꯀꯩꯅꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯑꯗꯨꯒ ꯌꯥꯝ ꯃꯇꯝ ꯆꯥꯅ ꯌꯧꯅꯕꯒꯤ ꯂꯩꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯊꯥꯔꯛꯏꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤꯅ ꯑꯦꯛꯖꯥꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣꯛꯁꯦꯀꯣ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯁꯨꯝ ꯃꯇꯝ ꯈꯔꯁꯨ ꯀꯣ ꯂꯥꯏꯔꯤꯛꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛ ꯈꯔ ꯄꯣꯊꯥꯍꯟꯕ ꯑꯃꯨꯛꯇꯣꯛ ꯇꯣꯛꯍꯟꯕꯗꯤ ꯅꯠꯇꯕꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯃꯣꯏꯁꯦ ꯄꯣꯊꯥꯍꯟꯕ ꯃꯥꯏꯟꯗꯣ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯗꯧꯕ ꯖꯒꯥ ꯄꯥꯔꯛꯀꯨꯝꯕꯗ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯕꯀꯣ ꯑꯗꯨꯝ ꯃꯣꯏꯒ ꯑꯣꯏꯅ ꯃꯣꯏ ꯉꯛꯇ ꯊꯥꯗꯣꯛꯄ ꯅꯠꯇꯕ ꯃꯣꯏꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯗꯒꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯔꯤꯖꯜꯠꯁꯦ ꯑꯥꯎꯠ ꯇꯧꯔꯛꯑꯒ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯕ ꯌꯥꯏ ꯑꯁꯤ ꯇꯧꯕ ꯌꯥꯏꯅ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯐꯤꯜ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯈꯪꯕ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯕꯤꯕꯀꯣ ꯑꯗꯨꯗꯩꯗꯨꯅ ꯃꯥꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯇꯥꯁꯜꯂꯀꯥꯟꯗ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐꯤꯜꯁꯤꯗꯤ ꯑꯩꯒ ꯆꯥꯟꯅꯅꯤ ꯃꯁꯤꯃꯗꯤ ꯑꯩꯅ ꯄꯥꯝꯖꯩ ꯀꯥꯏꯅ ꯃꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯛꯀꯅꯦꯕꯀꯣ ꯏꯃꯦꯖꯤꯅꯦꯁꯟ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯨꯗ ꯀꯩꯅꯣ ꯑꯃ ꯏꯃꯦꯖ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯕꯤꯜꯞ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯖꯕ ꯂꯥꯏꯟꯗꯨꯗ ꯆꯠꯈꯤꯅꯕ ꯁꯨꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯕ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯗ ꯆꯠꯈꯤꯕꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯁꯤ ꯑꯣꯏꯕꯁꯤꯅ ꯐꯩ ꯁꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯄꯥꯝꯖꯔꯝꯃꯒꯗꯤ ꯈꯔ ꯐꯔꯦ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯃꯗꯨꯗ ꯏꯃꯥ ꯏꯄꯥꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯑꯁ ꯏꯃꯥꯅ ꯄꯥꯝꯃꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦꯗ ꯀꯥꯏꯅ ꯃꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯝꯁꯤꯜꯂꯀꯥꯟꯗ ꯆꯠꯈꯤꯕꯁꯦ ꯐꯈꯤꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯈꯔ ꯀꯩꯅꯣꯝꯗꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ 5225 ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃꯅ ꯍꯥꯏꯌꯦꯅ ꯃꯦꯁꯦꯖ ꯀꯩꯅꯣ ꯑꯃ ꯂꯥꯛꯏ ꯀꯃꯦꯟ ꯑꯃ ꯑꯗꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯁꯦ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯣꯏꯔꯝꯒꯅꯤ @, ꯍꯥꯏꯅ ꯊꯣꯛꯏꯁꯤꯅ ꯃꯤꯡ ꯑꯁꯦꯡꯕꯗꯨꯗꯤ ꯊꯣꯛꯇ꯭ꯔꯦ ꯀꯅꯥꯅ ꯇꯧꯕꯤꯔꯛꯄꯅꯣꯗꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯇꯧꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯂꯥꯏꯚ ꯇꯧꯔꯤꯁꯤꯗ ꯁꯣꯝꯒꯤ ꯀꯃꯦꯟ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ 90+ ꯌꯥꯎꯒꯅꯤ ꯍꯥꯏ ꯍꯣꯏ
ꯑꯗꯨꯝ ꯁ꯭ꯀꯣꯔꯁꯨ ꯐꯖꯕ ꯑꯣꯏꯁꯅꯨ ꯃꯥꯔꯛ ꯀꯣ 90 ꯄ꯭ꯂꯁꯇ ꯅꯠꯇꯦ ꯑꯗꯨꯝ 100 ꯐꯪꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯇꯤ ꯂꯩ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯇꯅ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯩꯅꯣꯅꯦ ꯃꯥꯔꯛꯁꯅ ꯈꯛꯇꯪ ꯑꯉꯥꯡ ꯑꯃꯒꯤ ꯐ꯭ꯌꯨꯆꯔ ꯗꯤꯁꯥꯏꯠ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯦ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥꯗꯒ 12 ꯐꯦꯜ ꯀꯥꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯗ ꯁꯤꯅꯦꯃꯥꯒꯁꯨ ꯅꯝꯃꯤꯗꯅꯀꯣ ꯑꯗꯩꯗꯤ ꯀ꯭ꯂꯥꯁ 10ꯗ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯛꯇꯕ 12ꯇ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯃꯌꯥꯝ ꯑꯣꯏ ꯑꯗꯨꯅ ꯃꯥꯔꯛꯁꯅ ꯃꯤ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯚꯦꯂꯨꯁꯦ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯁꯨꯝ ꯑꯩꯅ ꯆꯍꯤ ꯑꯃ ꯇꯝꯃꯛꯏꯕꯗꯣ ꯁꯨꯝ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯔꯒꯦꯅ ꯇꯦꯁ ꯇꯧꯊꯣꯛꯄ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯛꯖꯥꯝꯗ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨ ꯅꯠꯇꯕ ꯃꯥꯅ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯚꯦꯂꯨꯁꯤꯗꯤ ꯑꯦꯛꯖꯥꯝꯒꯤ ꯃꯥꯔꯛꯁꯅꯗꯤ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯩꯅꯤ ꯍꯥꯏꯌꯦ ꯑꯦꯀꯦꯅ ꯑꯦꯀꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯁꯦ ꯅꯪꯅ ꯏꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯔꯥ ꯏꯔꯥꯟꯒꯤ ꯂꯤꯗꯔ ꯁꯤꯔꯦ ꯍꯥꯏꯕꯗꯣ ꯐꯦꯛꯅꯦꯁꯨ ꯍꯥꯏꯔꯦ ꯊꯥꯁꯨ ꯊꯥꯖꯗ꯭ꯔꯤ ꯑꯁꯦꯡꯕꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯏꯔꯥꯟꯒꯤ ꯂꯤꯗꯔ ꯁꯤꯕꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯦꯛꯅꯦ ꯍꯥꯏꯅ ꯂꯧꯗꯦ ꯃꯔꯝꯗꯤ ꯏꯖꯔꯦꯜꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯇ꯭ꯋꯤꯠ ꯇꯧꯔꯤ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯗꯤ ꯍꯤꯟꯗꯤ ꯀꯣ ꯆꯦꯅꯦꯜ ꯈꯔꯗ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯅ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯗ ꯃꯌꯥꯝ ꯁꯦꯝꯅꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯏꯔꯥꯟꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡꯅ ꯃꯣꯏꯒꯤ ꯈꯃꯦꯅꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯅ 40 ꯗꯦꯖ ꯅꯨꯃꯤꯠ 90ꯅꯤ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯅꯤ ꯅꯨꯃꯤꯠ 8ꯅꯤ ꯄꯕ꯭ꯂꯤꯛ ꯍꯣꯂꯤꯗꯦ ꯁꯨꯇꯤ ꯄꯤꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯔꯥꯟꯅ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯤꯔꯦ ꯍꯥꯏꯅ ꯂꯧꯏ ꯑꯗꯣ ꯁꯤꯔꯝꯗꯕꯁꯨ ꯌꯥꯏ ꯃꯗꯨ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏꯅ ꯎꯔꯨꯕ ꯀꯩꯅꯣ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯔꯨꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯊꯣꯏꯅꯗꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟ ꯍꯧꯔꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯁꯤ ꯀꯣꯏꯁꯟꯁꯨ ꯍꯧꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯟꯗꯦꯁꯤ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯤꯅ ꯂꯥꯏꯐꯁꯤꯗ ꯑꯃꯨꯛꯈꯛ ꯊꯦꯡꯅꯕꯅꯤna ꯀꯣꯏꯁꯟ ꯈꯛꯇ ꯍꯪ ꯂꯩꯕꯗꯨꯁꯨ ꯕꯣꯔꯤꯡ ꯆꯨꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯕ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃ ꯊꯦꯡꯅꯗꯕꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯍꯥꯟꯉꯩ ꯁꯛ ꯎꯅꯗ꯭ꯔꯒ ꯉꯁꯤ ꯎꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯁꯦ ꯑꯦꯀꯦꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯖꯜꯂꯛꯑꯣ ꯑꯗꯨ ꯅꯠꯇꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯑꯗꯨꯝ ꯑꯦꯀꯦꯅꯒ ꯊꯦꯡꯅꯔꯛꯄ ꯂꯩꯗꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯨ ꯑꯩ ꯍꯟꯗꯛꯀꯤ ꯍꯞꯇꯥꯗ ꯃꯟꯗꯦ ꯆꯠꯈꯤꯕꯗꯨꯗ ꯇ꯭ꯌꯨꯁꯗꯦ ꯆꯠꯈꯤꯕꯗꯨꯗ ꯁꯨꯃꯥꯏꯅ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯆꯠꯂꯨꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯁꯨꯝ ꯂꯤꯁꯜꯂꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯇꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯨꯁꯨ ꯑꯩ ꯇꯥꯅꯤꯡꯅ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯪꯉꯛꯄ ꯄꯥꯎꯈꯨꯝꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯁꯕꯖꯦꯛ ꯑꯃꯈꯛꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯈꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡꯗꯤ ꯑꯣꯏꯕ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯉꯤ ꯑꯃ ꯀꯩꯅꯣ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯥꯟ ꯙꯋꯟ ꯍꯥꯏꯅ ꯍꯥꯟꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯅ CIQ ꯀꯥꯏꯅ IAS ꯏꯁꯇꯗꯤ IAS ꯀꯥꯏꯗ ꯃꯥ ꯌꯥꯎꯁꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯈꯔꯗꯨ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯆꯦꯅꯦꯜꯒꯁꯨ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯝꯃꯦ ꯑꯩꯁꯦ ꯍꯟꯗꯛ ꯈꯔꯅꯤ ꯌꯦꯡꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛꯅꯤ ꯌꯥꯝ ꯆꯥꯎꯕ ꯇꯣꯄꯤꯛꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯀꯟꯇ꯭ꯔꯥꯁ ꯍꯥꯏꯇꯥꯔꯦꯅꯦ ꯆꯠꯄ ꯑꯩꯅ ꯉꯁꯤ ꯑꯃꯈꯛ ꯍꯌꯦꯡ ꯑꯃꯇ ꯊꯣꯛꯑꯇ ꯎꯔꯛꯄ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯀꯟꯅ ꯏꯖꯔꯦꯜꯒꯤ ꯃꯣꯁꯥꯏꯠꯀ ꯀꯥꯡꯕꯨꯒ ꯑꯃꯦꯔꯤꯀꯥꯒꯤ CIA ꯇꯧꯗꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯃꯣꯏꯅ ꯇꯧꯗꯅ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯔꯦ ꯈꯥꯃꯤꯅꯤ ꯍꯥꯁꯤꯔꯦ ꯍꯥꯠꯂꯦ ꯍꯌꯦꯡꯅ ꯀꯩ ꯂꯝꯗ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯚꯦꯅꯨꯖꯨꯂꯥꯗ ꯇꯧꯏ ꯑꯃꯦꯔꯤꯀꯥꯅ ꯀꯅꯥꯝꯇꯁꯨ ꯎꯁꯤꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯃꯦꯔꯤꯀꯥꯅ ꯃꯋꯥꯁꯨ ꯂꯧꯕꯤꯗꯦꯕ ꯀꯅꯥꯝꯇ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯏꯌꯥꯝꯕ ꯐꯣꯟ ꯃꯔꯛ ꯃꯔꯛꯇ ꯄꯥꯏꯍꯜꯂꯤ ꯉꯁꯤꯗꯤ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐꯇ ꯉꯟꯇꯥ ꯊꯥꯕꯒꯤꯔ ꯅꯅꯥꯎꯅ ꯅꯪꯍꯧꯕꯒꯤꯔ ꯈꯪꯗ꯭ꯔꯦ ꯊꯦꯡꯅꯔꯦ ꯍꯔꯥꯎꯋꯦ ꯍꯥꯏ ꯍꯣꯏ ꯑꯦꯀꯦ ꯉꯁꯤ ꯂꯥꯏꯐꯇꯤ ꯈꯔ ꯊꯦꯡꯉꯤ ꯉꯟꯕꯗꯤ ꯅꯠꯇꯦ ꯊꯥꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯣꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯦꯀꯦꯒ ꯑꯩ ꯉꯁꯤꯁꯨ ꯊꯦꯡꯅꯔꯦ ꯃꯃꯥꯡꯗꯗꯤ ꯂꯥꯏꯐ ꯊꯥꯕ ꯀꯥꯟꯗ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯈꯤꯗꯦ ꯇꯥꯟꯖꯥ ꯆꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯦꯀꯦꯁꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯈꯟꯕꯗ ꯀ꯭ꯂꯥꯁ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯇꯝꯃꯝꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯣꯂꯦꯖꯀꯗꯤ ꯀꯥꯔꯝꯈꯤꯔꯣꯏꯕꯀꯣ ꯑꯗꯨꯅ ꯐꯣꯟ ꯄꯥꯏꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩꯗꯣ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯋꯥꯔꯧꯕ ꯇꯧꯔꯨꯅꯨ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯕꯗꯨꯅ
ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪꯅ ꯇꯝꯒꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯇꯝꯃꯤꯕ ꯃꯍꯩꯗꯣ ꯑꯗꯨꯗꯩꯗꯨꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯗ ꯃꯇꯝ ꯄꯤꯕ ꯉꯝꯗꯣꯏꯅꯦ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯗꯣꯏꯅꯦ ꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯐꯣꯟꯗꯤ ꯐꯣꯟ 5 ꯏꯅꯥꯛꯇ ꯊꯝꯃꯁꯨ 10 ꯊꯝꯃꯁꯨ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯊꯤꯡꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯔ ꯊꯤꯡꯉꯤꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯕ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯎꯅꯨ ꯇꯟꯖꯥ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯑꯐꯕ ꯕꯦꯁ ꯁꯖꯦꯁꯟ ꯍꯥꯏꯕꯨ ꯁꯤꯅꯤ ꯏꯁꯥꯅ ꯇꯝꯃꯤꯕ ꯃꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯇꯝ ꯈꯔ ꯅꯪ ꯆꯍꯤ ꯌꯥꯝꯅ ꯇꯝꯒꯗꯧ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯥꯏꯁꯦ ꯑꯩꯅ ꯃꯤꯅꯗꯤ ꯍꯥꯏꯅꯕ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯍꯅꯨꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯏ ꯇꯝꯅꯤꯡ ꯃꯇꯝꯗ ꯇꯝꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯉꯟꯕ ꯂꯩꯇꯦ ꯊꯦꯡꯕ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ ꯌꯥꯝꯃꯦ 30 ꯃꯊꯛ ꯆꯠꯂꯦ ꯑꯩ ꯍꯧꯖꯤꯛꯄꯨ ꯀ꯭ꯂꯥꯁ 9 10 ꯅꯠꯇ꯭ꯔꯒꯅ ꯑꯦ ꯀꯦ ꯀ꯭ꯂꯥꯁꯇꯨꯗ ꯕꯦꯛ ꯌꯥꯜꯂꯒ ꯁ꯭ꯀꯨꯜ ꯀꯥꯎ ꯍꯥꯏꯗꯤ ꯑꯩ ꯀꯥꯅꯤꯡꯉꯣꯏꯕ ꯀꯅꯥꯁꯨ ꯀꯥꯅꯤꯡꯉꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯍꯌꯦꯡ ꯆꯍꯤ 40 50 ꯁꯨꯔꯀꯥꯟꯗ ꯑꯩ ꯀ꯭ꯂꯥꯁ 10ꯒꯤ ꯅꯠꯇ꯭ꯔꯒ 12ꯒꯤ ꯑꯗꯨ ꯍꯩꯍꯧꯗ꯭ꯔꯦ ꯑꯝꯇ ꯇꯝꯒꯦ ꯍꯥꯏꯕꯁꯦ ꯃꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯣ ꯀꯅꯥꯁꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇꯣ ꯁꯨꯝ ꯆꯠꯁꯟꯈꯤꯕꯅꯤꯅ ꯃꯅꯤꯡ ꯍꯜꯂ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤꯅꯅꯦ ꯀꯅꯥꯁꯨ ꯇꯧꯅꯗꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯊꯤꯡꯕ ꯂꯩ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯎꯅꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯐ꯭ꯔꯤ ꯊꯥꯗꯣꯔꯛꯑꯀꯥꯟꯗꯀꯣ ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯄꯁꯨ ꯑꯗꯨꯝ ꯐꯥꯎꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯃꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯐꯥꯎꯅꯔꯝꯒꯅꯦꯕ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ ꯕꯣꯔꯗꯤꯡꯅꯣ ꯍꯥꯏ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛꯀꯤꯅꯤꯀꯣ ꯃꯥꯏꯁꯦ ꯑꯉꯥꯡ ꯁꯦꯝꯕ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯥꯅꯤ ꯑꯉꯥꯡ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯅꯣꯡꯃꯗ ꯊꯥ ꯑꯃꯗ ꯆꯍꯤ ꯑꯃꯗ ꯂꯣꯏꯒꯗꯕ ꯗꯥꯏꯇꯁꯨ ꯅꯠꯇꯦ ꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯀꯤꯕꯨꯗꯤ ꯑꯉꯥꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯔꯗꯤ ꯈꯪꯉꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯍꯩꯔꯦ ꯁꯤꯡꯉꯦ ꯍꯥꯏꯕꯒꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯀꯣꯂꯦꯖ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯑꯩ 2013ꯗꯒꯤ ꯑꯩ ꯃꯃꯥꯡꯒꯤ ꯆꯍꯤ 2024 ꯐꯥꯎꯕ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯀꯣ ꯑꯣꯖꯥ ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯔꯁꯔꯤꯗ ꯑꯉꯥꯡ ꯃꯃꯥꯅ ꯁ꯭ꯀꯨꯜ ꯊꯤꯜꯂꯛꯄꯗ ꯀꯞꯄꯒ ꯂꯥꯛꯄ ꯑꯉꯥꯡꯗꯒꯤ ꯍꯧꯔꯀꯥꯟꯗ 10 ꯊꯥꯔꯝꯗꯥꯏꯒꯤ ꯏꯟꯈꯠꯂꯛꯄ ꯑꯦꯗꯣꯂꯦꯁꯟꯁ ꯃꯇꯝꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯀꯦ ꯍꯣꯏꯒꯨꯝꯕꯩ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯑꯦꯀꯦꯗꯃꯛ ꯉꯥꯎꯁꯟꯅꯩ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯉꯥꯎꯁꯟꯅꯕ ꯑꯉꯥꯡꯁꯨ ꯊꯦꯡꯅꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡꯁꯨ ꯊꯦꯡꯅꯔꯛꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯣꯖꯥ ꯑꯣꯏ ꯂꯩ ꯃꯇꯝꯗ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯁꯪꯉꯒ ꯕ꯭ꯔꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯄꯦꯔꯠ ꯑꯃ ꯂꯣꯏꯔꯒ ꯄꯦꯔꯠ ꯑꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯒꯦꯅ ꯇꯧꯔꯤꯉꯩꯗ ꯁꯥꯔ ꯍꯥꯏꯅ ꯆꯪꯁꯜꯂꯛꯑꯒ ꯀꯣꯏꯁꯟ ꯍꯪꯕ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯏꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯃꯈꯜꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯛꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯕ ꯇꯥꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯍꯥꯟꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯀꯨꯏꯅ ꯁꯥꯡꯅ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏꯅꯔꯛꯄꯅꯤꯅ ꯀ꯭ꯂꯥꯁ 1ꯗꯒꯤ 2ꯗꯒꯤ 3 4 5 6 7 8 9 10 ꯐꯥꯎ ꯑꯁꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄꯁꯤꯗ ꯑꯉꯥꯡꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯨ ꯎꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃꯗꯤ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯉꯤ ꯃꯁꯤꯃꯗꯤ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯃꯥ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯩ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯐꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯔ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯆꯥꯏꯜ ꯄꯦꯗꯒꯣꯂꯣꯖꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯗꯨꯝ ꯏꯁꯥꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯁꯤꯁꯨ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ ꯃꯁꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯌꯥꯝ ꯆꯥꯎꯕ ꯗꯥꯌꯤꯠꯇ ꯂꯩ ꯉꯁꯥꯏꯒꯤ ꯕꯦꯠꯁꯤꯒꯤ ꯃꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕꯗ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯏꯁꯤꯗꯤ ꯄꯨꯡ 8ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎ ꯍꯥꯏꯔꯣꯅꯦ ꯑꯦꯛꯖꯥꯝꯄꯜꯗꯤ 4 ꯐꯥꯎꯗꯤ ꯀꯅꯥꯁꯨ ꯇꯧꯗꯦ 2 ꯐꯥꯎ ꯍꯥꯏꯇꯥꯔꯦ 10 11 12 1 2 ꯄꯨꯡ 5 ꯅꯠꯇ꯭ꯔꯒ 6 ꯈꯛꯇꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯣꯏꯒ ꯂꯣꯏꯅꯔꯤꯁꯦ ꯑꯗꯨꯁꯨ ꯑꯣꯖꯥ ꯑꯃꯅ ꯄꯨꯡ 5 ꯇꯔꯨꯛꯇꯣ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯕ ꯅꯠꯇꯦꯕ ꯄꯦꯔꯦꯠ ꯑꯃꯗ ꯄꯨꯡ ꯑꯃꯈꯛ ꯑꯣꯖꯥ ꯑꯃ ꯆꯪꯉꯝꯒꯅꯤ ꯄꯦꯔꯦꯠ ꯑꯃꯗ ꯄꯨꯡ ꯑꯃꯈꯛ ꯑꯣꯖꯥ ꯑꯃ ꯆꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯂꯣꯏꯅꯔꯤꯁꯤꯗꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯌꯨꯝꯗ ꯃꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯤꯕ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯝꯕꯤꯕꯒꯤ ꯑꯆꯧꯕ ꯄꯥꯔꯠꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯗꯥꯏꯇ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯤꯇꯪꯗꯤ ꯈꯪꯕ ꯑꯁꯤꯒꯤ ꯗꯥꯏꯇꯁꯤ ꯈꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯁꯦꯝꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯅꯥꯎꯔꯦꯝ ꯕꯥꯆꯨ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯗꯗꯥ ꯑꯩ 10 ꯊꯥꯗꯅꯦ ꯍꯥꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯟꯗꯔ 5Kꯒꯤꯗ ꯀꯔꯥꯎꯀꯤ ꯁ꯭ꯄꯤꯀꯔ ꯑꯃꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯂꯨꯄꯥ 5,000ꯒꯤꯗ ꯀꯔꯥꯎꯀꯤ ꯁ꯭ꯄꯤꯀꯔ ꯑꯩ ꯌꯨꯝꯅꯥꯝ ꯕꯤꯗꯥꯅꯟꯗꯅ ꯍꯪꯉꯛꯏꯁꯦ ꯁꯤꯝꯇꯪ ꯆꯦꯛ ꯇꯧꯒꯦ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯆꯤꯟꯐꯥ ꯐꯥꯔ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯅ ꯑꯗꯨꯝ ꯁꯔꯁ ꯇꯧꯒꯦ ꯕꯤꯗꯥꯅꯟꯗ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯐꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯔꯛꯀꯦ ꯐꯣꯟ ꯑꯇꯣꯞꯄ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯕꯀꯣ
ꯑꯗꯨꯒ ꯑꯦꯀꯦꯅ ꯑꯇꯩꯗꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯆꯥꯒ ꯊꯥꯕ ꯃꯆꯥꯒ ꯌꯥꯎꯅꯗꯣꯏ ꯖꯥꯠꯂꯣ ꯋꯥꯔꯤ ꯈꯔ ꯂꯤꯔꯛꯑꯣ ꯒꯥꯏꯁ ꯍꯥꯏ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯈꯪꯕ ꯁꯤꯌꯔ ꯇꯧꯅꯔꯛꯑꯣ ꯋꯥꯔꯤ ꯂꯤꯅꯔꯛꯑꯣ ꯏꯊꯟꯇ ꯆꯥꯛꯑꯦ ꯉꯟꯅ ꯐꯣꯟ ꯄꯥꯏꯔꯨꯕꯁꯤꯅ ꯂꯥꯏꯐꯇ ꯈꯤꯇꯪ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯂꯩꯔꯛꯑꯦ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯗ ꯊꯣꯛꯄꯗ ꯃꯥꯅꯦ ꯐꯣꯟ ꯄꯥꯏꯕꯁꯤ ꯃꯁꯤꯒꯤ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩꯅꯤ ꯃꯥꯡꯖꯕꯁꯨ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅꯤꯀꯣ ꯁꯣꯌꯜ ꯑꯩꯁꯨ ꯐꯣꯟ ꯌꯥꯝ ꯉꯟꯅꯗꯤ ꯄꯥꯏꯔꯛꯇꯦ ꯀ꯭ꯂꯥꯁ ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯄꯥꯏꯔꯛꯑꯦ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯏꯕ ꯅꯠꯇꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯂꯣꯟꯅ ꯄꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯗ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗꯀꯣ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯣꯀꯤꯌꯥ C5 ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯀꯤꯌꯥꯒꯤ ꯐꯣꯟ ꯑꯃꯈꯛ ꯂꯩꯕꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯄꯩꯁꯥ ꯇꯧꯔꯀꯥꯟꯗꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯦꯜꯂꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯄꯥꯏꯕ ꯐꯣꯟꯗꯣ ꯑꯍꯥꯟꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯚꯔꯥꯗ ꯂꯩꯕꯒꯤ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕꯒꯤ ꯌꯨꯝꯒꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯍꯥꯏꯅ ꯂꯩꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯨ ꯑꯣꯏꯕꯅꯤꯅ ꯐꯣꯟꯅꯁꯨ ꯄꯥꯏꯕ ꯌꯥꯔꯦ ꯀꯣꯂꯦꯖ ꯇꯝꯃꯕꯅꯤꯅ ꯋꯥꯈꯜꯁꯦ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯆꯍꯤꯕꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯆꯥꯡꯗ ꯑꯦꯗꯣꯂꯦꯁꯦꯟꯁ ꯍꯥꯏꯗꯣ ꯀꯩꯅꯣꯗꯣ ꯂꯥꯡꯈꯠꯂꯛꯄꯒꯤ ꯆꯍꯤ 25 ꯁꯨꯔꯛꯄꯒꯤꯀꯣ ꯑꯗꯨꯝꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯛꯄꯗ ꯄꯥꯏꯕꯅꯤꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯈꯪꯉꯀꯥꯟꯗ ꯄꯥꯏꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯡꯗ ꯐꯣꯟ ꯄꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯇꯣꯄꯤꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇ꯭ꯔꯒ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯨ ꯐꯪꯉꯦ ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯤ ꯈꯨꯠꯇ ꯄꯥꯏꯔꯕꯅꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯆꯜꯂꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯌꯥꯎꯔꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗ ꯌꯦꯡꯅꯤꯡꯕꯗꯣ ꯂꯣꯏ ꯌꯦꯡꯕ ꯌꯥꯕꯅꯤꯅ ꯃꯗꯨꯒꯤ ꯃꯥꯡꯖꯕꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯈꯟꯊꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯐ꯭ꯔꯦꯟꯁꯤꯁꯨ ꯂꯥꯛꯑꯦ ꯏꯕꯨꯡ ꯖꯣꯏ ꯖꯣꯏ ꯍꯥꯏꯔꯦ ꯐ꯭ꯔꯦꯟꯁꯤ ꯌꯥꯝ ꯐꯔꯦ ꯂꯥꯏꯚ ꯂꯥꯛꯁꯜꯂꯛꯄ ꯊꯦꯡꯅꯕ ꯅꯩꯗ꯭ꯔꯤꯕ ꯍꯥꯏꯅ ꯈꯨꯠ ꯍꯥꯏꯌꯦ ꯀꯃꯦꯟ ꯑꯇꯣꯞꯄꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯝ ꯍꯥꯏꯇꯪ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯐꯣꯟ ꯑꯃ ꯂꯥꯛꯁꯜꯂꯦ ꯑꯗꯨꯒ ꯁꯣꯍꯦꯜꯅꯁꯨ ꯍꯥꯏꯀꯣ ꯍꯜꯂꯒ ꯇꯝꯃꯨꯒꯦꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏ ꯆꯨꯝꯃꯦ ꯁꯣꯍꯦꯜ ꯍꯜꯂꯒ ꯇꯝꯃꯨꯒꯦ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯕ ꯀꯩꯅꯣꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯊꯦꯡꯕ ꯂꯩꯇꯦ ꯍꯥꯏ ꯆꯍꯤ ꯍꯟꯅꯨꯔꯁꯨ ꯑꯗꯨꯝ ꯇꯝꯕ ꯌꯥꯏ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯣꯍꯦꯜꯒ ꯑꯩꯒ ꯆꯍꯤ ꯈꯦꯠꯅꯩ ꯅꯠꯇ꯭ꯔꯒꯅ ꯑꯦꯀꯦꯒ ꯆꯍꯤ ꯃꯌꯥꯝ ꯈꯦꯠꯅꯩ ꯑꯦꯀꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10ꯗ ꯀꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯕꯁꯤ ꯆꯍꯤ 2000 ꯆꯍꯤ 13 ꯐꯥꯔꯦ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯕꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯦꯛ ꯌꯥꯜꯂꯒ ꯀꯣꯂꯦꯖ ꯆꯠꯄꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯕꯀꯣ ꯑꯊꯤꯡꯕꯁꯨ ꯄꯤꯔꯛꯑꯣꯏꯕ ꯑꯩꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯆꯠꯄꯗ ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯀꯩ ꯂꯝꯗ ꯅꯣꯡ ꯇꯥꯟꯅꯒꯦ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯂꯝꯗ ꯅꯣꯡ ꯈꯔ ꯈꯤꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯌꯥꯏꯔꯤꯄꯣꯛꯇ ꯅꯣꯡ ꯇꯥꯏ ꯍꯥꯏ ꯃꯌꯥꯝ ꯑꯇꯩ ꯃꯐꯝꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯝ ꯅꯣꯡ ꯇꯥꯏ ꯇꯥꯗꯦ ꯅꯣꯡ ꯃꯪꯕ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯅꯨꯡꯁꯥ ꯐꯖꯅ ꯀꯩꯅꯣꯗꯣ ꯊꯋꯥꯟꯃꯤꯆꯥꯛ ꯀꯩꯀꯩꯗꯣ ꯊꯣꯛꯄꯗꯤ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯂꯥꯏꯐꯀꯁꯦ ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯍꯣꯏ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯂꯩꯔꯒꯗꯤ ꯌꯥꯝ ꯂꯥꯏꯐꯇ ꯍꯦꯛꯇ ꯆꯪꯉꯛꯇ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯗꯨꯗꯤ ꯑꯗꯨꯕꯨ ꯆꯪꯉꯒꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯩ ꯕꯤꯗ꯭ꯌꯥꯅꯟꯗ ꯄꯣꯔꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯁꯨꯝ ꯎꯕꯗꯀꯣ ꯀꯩꯅꯣꯗꯣ ꯄꯣꯔꯇꯣꯅꯤꯛ ꯗꯦꯁ 4 ꯍꯥꯏꯅ ꯑꯃ ꯂꯩ 50 ꯋꯥꯠꯀꯤꯅꯤ ꯕ꯭ꯂꯨꯇꯨꯠꯀꯤꯀꯣ ꯁ꯭ꯄꯤꯀꯔ ꯑꯩꯈꯣꯏꯒꯤ ꯀꯦꯔꯥꯎꯀꯤꯒꯤ ꯁ꯭ꯄꯤꯀꯔꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯁꯨ ꯌꯥꯎꯔꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯂꯨꯄꯥ 3,000 ꯂꯩ ꯑꯗꯨ 3,000ꯀꯤ ꯆꯥꯡꯗꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯆꯥꯡꯗ 2,500ꯗꯀꯣ ꯕꯣꯠꯀꯤ ꯑꯃ ꯂꯩ ꯕꯣꯠꯀꯤ 2025ꯗ ꯂꯣꯟꯆ ꯇꯧꯕ ꯄꯥꯔꯇꯤ ꯄꯦꯜ 30 ꯍꯥꯏꯅ 25 ꯋꯥꯠꯀꯤ ꯃꯥꯗꯤ ꯁ꯭ꯄꯤꯀꯔꯁꯦ 25 ꯋꯥꯠꯀꯤꯅꯤꯅ ꯍꯧꯕꯗꯤ ꯈꯔ ꯋꯥꯠꯂꯅꯤ ꯃꯈꯣꯟ ꯃꯁꯛꯁꯦ ꯆꯥꯎꯅ ꯕꯣꯗꯤꯁꯦ ꯆꯥꯎꯅ ꯎꯕ ꯇꯥꯔꯒꯁꯨ ꯃꯈꯣꯟꯈꯔ ꯍꯧꯕ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯏꯟꯇꯦꯛꯁꯀꯤ ꯑꯃ ꯂꯩꯀꯣ ꯃꯁꯤ ꯏꯟꯇꯦꯛꯁꯀꯤꯁꯤ ꯑꯩꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯁꯤꯁꯤꯅ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯑꯩ ꯏꯟꯇꯦꯛꯁꯀꯤꯁꯤ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯏꯟꯇꯦꯛꯁꯀꯤꯅ ꯀꯌꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯕꯤꯍꯧꯔꯣ ꯏꯟꯇꯦꯛꯁ 700S ꯍꯥꯏꯅ ꯃꯜꯇꯤꯃꯦꯗꯤꯌꯥ ꯍꯥꯏꯅ ꯑꯃ ꯂꯩ 70 ꯋꯥꯠꯀꯤꯅꯤꯀꯣ 70 ꯋꯥꯠ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯤ ꯌꯥम ꯍꯧꯔꯅꯤ ꯃꯈꯣꯟꯁꯨ ꯑꯗꯨꯝ ꯀꯣ ꯕ꯭ꯂꯨꯇꯨꯠ ꯇꯥꯋꯔ ꯁ꯭ꯄꯤꯀꯔꯅꯤ ꯃꯥꯒꯤ ꯀꯔꯥꯎꯀꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯁꯤ ꯑꯃ ꯌꯦꯡꯕ ꯌꯥꯏ ꯑꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯖꯦꯕ꯭ꯔꯣꯅꯦꯛꯁꯀꯤꯒꯁꯨ ꯂꯨꯄꯥ 1,000 ꯁꯨꯝ ꯂꯩ 5,000 ꯐꯥꯎꯒꯤ ꯕꯖꯦꯠꯇ ꯍꯥꯏꯕꯅꯤꯅ ꯑꯍꯨꯝꯕꯨꯛꯀꯤ ꯆꯥꯡꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯈꯟꯕꯗ ꯌꯥꯅꯤꯅ ꯈꯜꯂꯦ ꯍꯟꯗꯛꯇꯤ ꯐꯣꯟꯒꯁꯦ ꯆꯥꯡ ꯅꯥꯏꯅ ꯄꯥꯏꯗ꯭ꯔꯦ ꯆꯥꯔꯖꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯐꯣꯟꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ ꯕꯦꯇ꯭ꯔꯤ ꯍꯦꯜꯊꯁꯨ 91 ꯌꯧꯁꯤꯜꯂꯛꯑꯦ ꯃꯁꯤꯅꯦ ꯑꯦꯀꯦ ꯉꯁꯥꯏꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯨꯕꯒꯤ ꯅꯪꯅ ꯐꯣꯟꯗꯣ ꯄꯥꯏꯔꯨꯔꯕꯅꯤꯅ ꯐꯣꯟꯁꯦ ꯑꯩꯒꯤ ꯐꯣꯟꯗꯨꯕꯨ ꯆꯥꯔꯖꯁꯨ ꯇꯧꯗꯦ ꯕꯦꯇ꯭ꯔꯤꯒ ꯂꯣꯏ ꯄꯨꯡꯁꯤ ꯁꯤ ꯂꯩꯔꯝꯃꯗ꯭ꯔꯥ
ꯑꯗꯩꯗꯤ ꯑꯩꯁꯦ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯑꯝꯒꯗ꯭ꯔꯥ ꯃꯤꯅ ꯑꯗꯩꯗꯤ ꯑꯩ ꯀꯩꯅꯣ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯟꯅꯦꯁꯦꯁꯔꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯃ ꯑꯟꯅꯦꯁꯦꯁꯔꯤ ꯀꯩꯅꯣ ꯑꯃ ꯑꯗꯨꯝ ꯇꯦꯟꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯄꯤꯗ꯭ꯔꯅꯦ ꯐꯣꯟꯗꯣ ꯄꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯐꯣꯟ ꯂꯩꯇꯦ ꯑꯩ ꯄꯥꯏꯗꯦ ꯂꯣꯏꯔꯦ ꯇꯦꯟꯁꯟ ꯂꯩꯇ꯭ꯔꯦ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯀꯣ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯁꯤꯅꯗꯤ ꯐꯩ ꯃꯤꯅꯥꯅ ꯕ꯭ꯔꯣ ꯖꯦꯕ꯭ꯔꯣꯅꯤꯛ ꯁꯥꯎꯟ ꯐꯦꯁ ꯇꯨ 800ꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯍꯥꯏ ꯖꯦꯕ꯭ꯔꯣꯅꯤꯛ ꯁꯥꯎꯟ ꯐꯦꯁ 800 ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤꯗꯣ ꯖꯦꯕ꯭ꯔꯣꯅꯤꯛꯁꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯄꯅꯦꯕꯀꯣ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯖꯦꯕ꯭ꯔꯣꯅꯤꯛ ꯁꯥꯎꯟ ꯐꯦꯁ 800 ꯍꯥꯏꯕ ꯁꯥꯎꯟ ꯐꯤꯠ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯁꯥꯎꯟ ꯐꯤꯠ ꯍꯥꯏꯅ ꯏꯔꯦ ꯁꯥꯎꯟ ꯐꯤꯠ 800 55 ꯋꯥꯠ ꯃꯥꯗꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯃꯉꯣꯟꯗꯩꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯅꯤ ꯁꯤꯗꯤ 55 ꯋꯥꯠꯀꯤꯁꯤꯗꯤ ꯕꯣꯗꯤ ꯗꯤꯖꯥꯏꯟꯒꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯗꯤꯖꯥꯏꯟꯗꯤ ꯏꯁꯥ ꯏꯁꯥ ꯑꯄꯥꯝꯕꯗ ꯌꯦꯡꯕꯤꯔꯣ ꯑꯗꯣ 55 ꯋꯥꯠꯁꯤꯗꯤ ꯈꯤꯇꯪ ꯍꯧꯕꯁꯨ ꯋꯥꯠꯀꯅꯤ 6 ꯑꯥꯋꯔꯁꯀꯤ ꯂꯩꯔꯦ 6 ꯄꯥꯋꯔꯐꯨꯜ ꯗ꯭ꯔꯥꯏꯚꯔ ꯀꯔꯥꯎꯀꯤ ꯃꯣꯕꯥꯏꯜ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯉꯁꯥꯏꯒꯤꯗꯨꯅ ꯈꯤꯇꯪ ꯐꯅꯦꯅ ꯈꯜꯂꯦ ꯍꯣꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕꯒꯤ ꯈꯜꯂꯒꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯄꯤꯛꯄꯅꯤꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯚꯔꯖꯤꯟ ꯋꯤꯜꯁꯀ ꯕꯣꯠꯀ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯣꯏꯁꯦ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯐꯕ ꯑꯇꯥꯡꯕꯗꯤ ꯆꯤꯡꯗ꯭ꯔꯦꯕꯀꯣ ꯕꯣꯠꯁꯨ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯕꯣꯠꯁꯦ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯥꯟ ꯑꯃꯗꯤ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕꯅ ꯆꯥꯏꯅꯤꯁꯀꯤ ꯄꯥꯔꯠꯁ ꯑꯦꯁꯦꯝꯕꯜ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯗ ꯁꯦꯝꯕ ꯑꯗꯩꯗꯤ ꯄꯨꯂꯞ ꯂꯣꯏꯅꯃꯛ ꯆꯩꯅꯥꯗꯒꯤ ꯁꯦꯝꯃ ꯂꯥꯛꯑꯀꯥꯟꯗ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯊꯥꯖꯟꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯅ ꯕꯣꯠꯁꯦꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯕꯨ ꯖꯦꯕ꯭ꯔꯣꯅꯤꯛꯁꯇꯤ ꯑꯗꯨꯝ ꯖꯦꯕ꯭ꯔꯣꯅꯤꯛꯁꯇꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯦꯐꯣꯔꯗꯦꯕꯜ ꯑꯍꯣꯡꯕꯗ ꯍꯥꯏꯇꯥꯔꯦ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤ ꯁꯤꯒꯤ 800ꯁꯦ ꯃꯁꯤ ꯍꯧꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯄꯣꯔꯇꯦꯕꯤꯂꯤꯇꯤꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯅꯗꯤ ꯈꯔ ꯐꯅꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯄꯨꯔ ꯆꯠꯄꯗꯣ ꯕꯣꯠꯀꯤꯁꯨ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗꯅꯦ ꯑꯃꯗꯤ ꯂꯩꯕꯅꯦ ꯑꯩ ꯃꯃꯤꯡꯗꯣ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯕꯣꯠꯀꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦ ꯀꯔꯥꯎꯀꯦꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯄꯤꯛꯅꯤꯛꯀꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯊꯣꯛ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯀꯩ ꯑꯥꯎꯇꯤꯡ ꯆꯠꯄ ꯃꯇꯝꯗ ꯄꯨꯔꯒ ꯏꯁꯩꯒ ꯁꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯅꯦꯕꯀꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯤ ꯈꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯄꯤꯛꯄ ꯁꯥꯏꯖꯇꯨꯅꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯥꯎꯟꯁꯦ 50ꯒꯨꯝꯕ ꯁꯨꯝꯕ ꯋꯥꯠꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡꯒꯨꯝꯕꯗ ꯇꯧꯔꯛꯑꯒꯗꯤꯅꯦ ꯂꯝꯍꯥꯡꯒꯨꯝꯕꯗꯗꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯍꯧꯗꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯋꯥꯠ ꯁ꯭ꯄꯤꯀꯔꯗꯨ ꯈꯤꯇꯪ ꯚꯣꯂꯨꯝ ꯍꯧꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯉꯁꯥꯏꯒꯤꯗꯨꯅ 3,000ꯃꯨꯛꯀꯤ ꯆꯥꯡꯗ ꯄꯤꯔꯀꯥꯟꯗ ꯃꯥꯒꯤ ꯍꯧꯕꯗꯨꯒꯤ ꯋꯥꯅꯤ ꯀꯃꯦꯟ ꯑꯇꯩ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟꯁꯦ ꯈꯔ ꯇꯧꯁꯜꯂꯛꯁꯦ ꯑꯗꯨꯒ ꯂꯥꯏꯞꯁꯦ ꯊꯦꯡꯅꯕꯨꯗꯤ ꯍꯧꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯖꯤꯟꯈ꯭ꯔꯕꯅꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯕꯁꯦ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯁꯤꯡꯗꯤ ꯈꯔ ꯊꯛꯑꯒꯦ ꯏꯁꯤꯡꯁꯦ ꯊꯛꯄ ꯋꯥꯠꯄꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯣꯛ ꯆꯤꯛꯑꯦꯕꯀꯣ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤꯁꯨ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯄꯤꯠ ꯊꯛꯑꯕꯅꯦꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯂꯤꯇꯔ 3-4 ꯆꯥꯡ ꯊꯛꯀꯗꯕꯁꯦ ꯑꯩ ꯂꯤꯇꯔ 2 ꯐꯥꯅ ꯊꯛꯑꯝꯗꯧ ꯃꯥꯟꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯁꯀ꯭ꯔꯤꯟꯗ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯕꯁꯦ ꯁꯦꯝꯕ ꯌꯥꯕ꯭ꯔꯥꯕ ꯁꯀ꯭ꯔꯤꯟꯗ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯕꯁꯦ ꯀꯩꯗꯧꯔꯨꯕꯗꯤ ꯆꯤꯡꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯁꯣꯞꯋꯦꯌꯔꯒꯨꯝꯕ ꯏꯁꯨꯒꯨꯝꯕ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯔꯨꯕꯗꯩꯒꯨꯝꯕ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯑꯅꯧꯕ ꯄꯨꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯝꯄꯅꯤꯅ ꯑꯗꯨꯝ ꯌꯥꯈꯤꯕꯒꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯗ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯐꯝꯖꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕꯒ ꯇꯧ ꯇꯥꯔꯗꯤ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯀꯩꯗꯒꯤ ꯑꯣꯏꯔꯛꯄ ꯑꯣꯏꯗꯣꯏꯅꯣ ꯃꯁꯥꯅ ꯆꯤꯡꯖꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯃꯁꯥꯅ ꯆꯤꯡꯖꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯁꯦ
ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯄꯗ ꯑꯞꯗꯦꯠ ꯇꯧꯔꯨꯕꯗ ꯆꯤꯡꯕ ꯁꯤꯃ ꯂꯩꯔꯦ ꯀꯩꯝ ꯇꯧꯗꯅ ꯇꯧꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯔꯗꯋꯦꯌꯔ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯃꯅꯤꯡꯒꯤ ꯄꯤꯛꯁꯦꯜ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯏꯁꯨ ꯂꯩꯔꯛꯄ ꯑꯗꯨ ꯑꯣꯏꯕꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯂꯥꯏꯠ ꯃꯌꯥꯝꯗꯣ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯥꯏꯠ ꯃꯀꯨꯞ ꯃꯀꯨꯞ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯉꯥꯜꯍꯜꯂꯤꯁꯦ ꯑꯗꯨꯒꯤ LED ꯍꯥꯏꯇꯥꯔꯦꯅꯦ ꯄꯦꯅꯦꯜꯗꯨ ꯌꯥꯔꯛꯇꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯔꯗꯋꯦꯌꯔꯒꯤ ꯏꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯇꯥꯔꯨꯕ ꯌꯩꯁꯟꯕ ꯑꯗꯩꯗꯤ ꯐꯝꯖꯟꯕꯒꯨꯝꯕꯒꯤ ꯅꯥꯟꯊꯦꯛꯄꯒꯨꯝꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯏꯟꯇꯦꯛꯁꯀꯤ ꯃꯃꯤꯡꯗꯣ ꯍꯥꯏ ꯏꯟꯇꯦꯛꯁꯀꯤꯗꯣ ꯇꯥꯋꯔ ꯁ꯭ꯄꯤꯀꯔꯅꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛꯀ ꯌꯦꯡꯉꯛꯀꯦ ꯃꯥꯗꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯐꯝ ꯑꯃꯗ ꯈꯤꯜꯂꯒ ꯊꯝꯃꯀꯥꯟꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯦꯕ ꯃꯥꯁꯦ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯂꯩꯔꯦ ꯄꯨꯊꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦꯗꯤ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯁꯦ ꯏꯟꯇꯦꯛꯁ 700S ꯃꯜꯇꯤꯃꯦꯗꯤꯌꯥ ꯍꯥꯏꯅ ꯂꯩꯀꯣ ꯋꯥꯌꯔ ꯀꯔꯥꯎꯀꯦꯅ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯐꯅꯤ ꯐ꯭ꯂꯥꯋꯔ ꯕꯥꯁꯀꯦꯠ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯦꯗꯃꯤ ꯄꯦꯠ 2 Pro 5G ꯇꯦꯕ꯭ꯂꯦꯠ ꯍꯥꯏ ꯔꯦꯗꯃꯤ ꯄꯦꯠ 2 Pro 5G ꯇꯦꯕ꯭ꯂꯦꯠꯇꯨ ꯐꯩ ꯂꯨꯄꯥ 10,000ꯃꯨꯛꯀꯤ ꯃꯌꯥꯗ ꯐꯪꯉꯦꯒꯨꯝ ꯇꯧꯕꯅꯦ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜꯒꯤ ꯃꯌꯥ ꯑꯗꯥꯏꯋꯥꯏꯗꯨꯗ 10,000ꯒꯤ ꯆꯥꯡꯗ ꯂꯩꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯃꯜ ꯈꯤꯇꯪ ꯍꯦꯟꯒꯠꯂꯝꯗꯧ ꯃꯥꯜꯂꯦ ꯁꯦꯜ ꯂꯣꯏꯈꯤꯕꯒꯤꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯒꯨꯗꯁꯤꯡꯁꯤꯗꯩꯁꯤꯗ ꯃꯃꯜ ꯍꯦꯟꯒꯠꯂꯤꯗꯅꯀꯣ ꯐꯣꯟꯁꯨ ꯑꯌꯥꯝꯕꯅ ꯐꯣꯟ ꯂꯣꯏꯅꯃꯛ ꯃꯃꯜ ꯍꯦꯟꯒꯠꯂꯕꯅꯦꯕ ꯑꯗꯨꯅ 22,000 25,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯒꯤ ꯍꯦꯟꯒꯦ ꯇꯥꯔꯒꯗꯤ ꯄꯦꯠ 2 Proꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯨꯒ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯨꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ 25,000ꯒꯤ ꯃꯌꯥꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯁꯤ 25ꯇ 27ꯗ ꯂꯩ ꯍꯥꯏꯁꯦ ꯑꯣꯐꯂꯥꯏꯟ ꯃꯥꯔꯀꯦꯠꯇꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯚꯦꯔꯤꯌꯟꯇꯣ ꯈꯦꯠꯅꯕꯒꯤꯔ ꯚꯦꯔꯤꯌꯟꯇꯣ 8GB 128GBꯗꯗꯤ 25,000ꯗ ꯂꯩꯌꯦꯕꯀோ ꯑꯦꯃꯥꯖꯣꯟꯗ ꯍꯧꯖꯤꯛ ꯑꯗꯣ ꯑꯦꯃꯥꯖꯣꯟꯗ ꯂꯩꯔꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯃꯥꯁꯦ ꯄ꯭ꯔꯣꯁꯦꯁꯔꯒꯗꯤ ꯑꯗꯨꯝ ꯐꯩ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ 7S Gen 4ꯒꯁꯦ ꯒꯦꯝꯒ ꯁꯥꯟꯅꯕꯐꯥꯎ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯐꯣꯟꯗꯒ ꯑꯣꯏꯔꯗꯤꯀꯣ ꯗꯤꯁꯄ꯭ꯂꯦꯁꯨ ꯑꯗꯨꯝ ꯐꯔꯦ 2.5K ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯄꯔ OSꯀꯤ ꯃꯥꯏ ꯑꯣꯛꯁꯤꯖꯦꯟ ꯃꯥꯒꯤ OSꯀꯤ ꯃꯇꯥꯡꯁꯤꯗꯤ ꯀꯩꯅꯣꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯀꯥꯟꯗ ꯑꯐꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯌꯥꯕ ꯍꯥꯏꯗ ꯑꯗꯨꯒ Wi-Fi 6 ꯕꯦꯇ꯭ꯔꯤꯁꯤ 12,000 mAhꯀꯤ ꯑꯣꯏꯔꯦ ꯗꯤꯖꯥꯏꯟꯁꯨ ꯑꯗꯨꯝ ꯐꯖꯔꯦ 25ꯇꯒꯤ ꯍꯦꯜꯂꯒꯗꯤ ꯂꯩꯕꯗ ꯑꯩ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯗꯦꯅ ꯈꯜꯂꯤ 25ꯀꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯑꯗꯣ ꯑꯣꯐꯔꯒꯨꯝꯕ 25 ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ 25 ꯂꯩꯔꯤꯁꯦ ꯕꯦꯡ ꯑꯣꯐꯔꯒꯨꯝꯕꯒ ꯍꯥꯞꯆꯜꯂꯒꯗꯤ ꯁꯤꯗꯩꯁꯨ ꯈꯔ ꯇꯥꯔꯛꯄ ꯌꯥꯏꯕꯀꯣ 23ꯗꯒꯤꯅ 24 ꯃꯦꯛꯁꯤꯃꯝꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯇꯥꯔꯣꯏ ꯑꯗꯥꯏꯐꯥꯎꯒꯤ ꯆꯥꯡꯗꯒ ꯐꯪꯉꯒꯗꯤ ꯂꯩꯕ ꯌꯥꯔꯦ ꯑꯗꯣ ꯑꯣꯐꯂꯥꯏꯟ ꯃꯥꯔꯀꯦꯠꯇ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯅꯤꯄꯨꯔꯗ ꯗꯨꯀꯥꯟꯁꯤꯡꯗ ꯀꯌꯥ ꯄꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯤ ꯑꯩ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯂꯥꯛꯑꯦ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯁꯣꯏꯍꯦꯜꯁꯨ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯁꯣꯏꯍꯦꯜꯁꯨ ꯑꯝꯇ ꯀꯧꯔ ꯌꯦꯡꯉꯣ ꯈꯨꯝꯃꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯩꯗꯤ ꯑꯦꯀꯦ ꯑꯗꯩꯗꯤ ꯅꯩꯗ꯭ꯔꯤꯕ ꯑꯗꯩꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯑꯗꯒꯤ ꯕꯦꯠꯁꯤꯁꯨ ꯂꯩꯈꯤꯒꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯀꯃꯦꯟꯗꯤ ꯇꯧꯔꯛꯄ ꯎꯈꯤꯗ꯭ꯔꯦ ꯃꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯐ꯭ꯔꯦꯟꯁꯤꯁꯨ ꯂꯩꯈꯤꯕꯅꯤ ꯐ꯭ꯔꯦꯟꯁꯤꯁꯨ ꯊꯣꯛꯈ꯭ꯔꯕ ꯀꯝ ꯇꯧꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯀꯥꯟꯗ ꯈꯪꯕ ꯍꯥꯏꯗꯨꯅꯤꯀꯣ ꯌꯦꯡꯉꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯈꯤꯕꯅꯤ ꯉꯁꯤꯗꯤ ꯂꯥꯏꯞꯁꯦ ꯅꯍꯥꯟꯒꯩ ꯊꯦꯡꯅꯗꯦ ꯉꯁꯤ ꯊꯦꯡꯅꯕ ꯑꯅꯧꯕ ꯆꯪꯉꯛꯄꯒꯁꯨ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯇ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯩꯔꯤ ꯍꯥꯏꯗꯣ ꯈꯪꯅꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯗꯧꯅꯤ ꯆꯥꯔꯗꯣ ꯍꯥꯏꯅ ꯏꯁꯜꯂꯛꯑꯦ ꯆꯥꯔꯦ ꯆꯥꯛꯄꯨꯗꯤ ꯆꯥꯛ ꯆꯥꯔꯦ ꯉꯁꯤ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯂꯥꯏꯚ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ ꯄꯨꯡ 10ꯃꯨꯛ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ Redmi 2 Proꯗꯣ ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯝ ꯑꯗꯨ ꯂꯩꯕ ꯌꯥꯏ ꯃꯗꯣ ꯑꯩ ꯋꯥꯈꯟꯗꯗꯤ ꯕꯖꯦꯠꯇꯣ ꯑꯗꯨꯝ ꯌꯥꯔꯦ 25ꯗꯩ ꯍꯦꯜꯂꯒꯗꯤ ꯂꯩꯗꯕꯅꯗꯤ ꯐꯩꯌꯦ ꯋꯥꯈꯟꯗ Redmi Pad ꯊꯤꯕꯗ ꯁꯨꯝ
ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯆꯤꯡꯈꯠꯂ ꯌꯦꯡꯕꯅꯦ ꯑꯗꯣ ꯑꯦꯄꯜꯒꯤ ꯑꯥꯏꯄꯦꯗ ꯄ꯭ꯔꯣꯒꯁꯤꯗꯤ ꯂꯥꯛ ꯑꯅꯤꯒ ꯍꯦꯟꯅ ꯄꯤꯌꯦ ꯁꯤꯗꯤ ꯑꯩꯗꯤ ꯑꯥꯏꯄꯦꯗꯁꯦ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯃꯍꯤꯛ ꯁꯤꯟꯅꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯁꯤ ꯂꯥꯛ ꯑꯅꯤ ꯄꯤ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯑꯇꯥꯡꯕ ꯐꯣꯟ ꯑꯃ ꯑꯥꯏꯐꯣꯟ ꯃꯣꯗꯦꯜ ꯑꯐꯕ ꯈ꯭ꯋꯥꯏ ꯑꯇꯥꯡꯕ ꯑꯃ ꯂꯧꯔꯒ ꯑꯗꯨ ꯄꯩꯁꯥ ꯐꯅꯌꯥꯝ ꯂꯦꯝꯅꯦꯅꯦ ꯀꯩ ꯀꯩꯅꯣ ꯐꯅꯌꯥꯝ ꯂꯩ ꯌꯥꯅꯤ ꯁꯤ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯗꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯁꯤ ꯂꯩꯕ ꯁꯤꯇ ꯂꯩꯒꯦꯅ ꯈꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅꯤꯀꯣ ꯑꯅꯤ ꯇꯥꯒꯦꯔꯥ ꯑꯍꯨꯝ ꯇꯥꯒꯦꯔꯥ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯀꯁꯇꯃꯔ ꯃꯌꯥꯝ ꯂꯩꯅꯤ ꯑꯗꯨꯅꯕꯨ ꯀꯝꯄꯅꯤꯅ ꯁꯥꯔꯤꯕꯅꯤ ꯂꯩꯅꯕ ꯃꯤ ꯂꯩꯕꯗꯨꯅ ꯂꯩꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯒ ꯀꯝꯄꯅꯤꯅ ꯁꯥꯔꯒ ꯄꯨꯊꯣꯔꯛꯀꯗꯧꯕ ꯅꯠꯇꯦꯕ ꯁꯝ ꯅꯥꯕꯤ ꯇꯧꯏ ꯁꯝ ꯅꯥꯕꯤꯁꯤꯅꯔꯥ ꯀꯣꯛ ꯆꯤꯛꯄꯁꯤꯅꯔꯥ ꯑꯅꯤꯁꯦ ꯄꯥꯟꯅ ꯆꯠꯂꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯛ ꯆꯤꯛꯄꯁꯨ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤꯁꯨ ꯆꯤꯛꯑꯦ ꯍꯥꯏꯕꯗꯨꯗ ꯏꯁꯤꯡꯁꯨ ꯉꯥꯏꯇ ꯉꯥꯏꯇ ꯊꯛꯄꯅꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯂꯒ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯜꯂꯛꯎꯅꯦ ꯑꯩꯗꯤ ꯊꯤꯔꯒꯗꯤ ꯌꯦꯡꯉꯨꯗ꯭ꯔꯤ ꯒꯨꯒꯜꯗ ꯀꯩꯗ ꯁꯔꯁ ꯇꯧꯔꯒꯗꯤ ꯌꯦꯡꯕ ꯌꯦꯡꯒꯦ ꯅꯤꯡꯁꯤꯡꯉꯤꯉꯩꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯒ ꯅꯣꯏ ꯃꯦꯗꯥꯝ ꯂꯥꯛꯑꯦ ꯊꯣꯡꯅꯔꯣ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯦꯗꯥꯝ ꯂꯥꯛꯑꯦ ꯔꯣꯜ ꯀꯣꯜ ꯇꯧꯗꯣꯔꯦ ꯑꯉꯥꯡꯁꯦ ꯄ꯭ꯔꯖꯦꯟ ꯁꯥꯔ ꯍꯥꯏꯅ ꯄ꯭ꯔꯖꯦꯟ ꯃꯦꯗꯝ ꯍꯥꯏꯅ ꯀꯩꯅꯣꯝꯇꯪ ꯑꯦꯇꯦꯟꯗꯦꯟꯁ ꯑꯃꯇꯪ ꯄꯤꯁꯜꯂꯨ ꯂꯣꯠ ꯂꯣꯠꯇꯅ ꯂꯩꯔꯅꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯌꯦꯁ ꯍꯥꯏꯗꯤ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯕꯗꯀꯣ ꯑꯩꯅ ꯒꯨꯒꯜꯗ ꯍꯪꯕꯅꯤ ꯒꯨꯒꯜ ꯕꯕꯥꯗ ꯌꯦꯁ ꯗ꯭ꯔꯤꯡꯀꯤꯡ ꯂꯦꯁ ꯋꯥꯇꯔ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯏꯁ ꯑꯦ ꯀꯃꯟ ꯀꯣꯁ ꯑꯣꯐ ꯍꯦꯗꯦꯛ ꯍꯥꯏ ꯑꯗꯨꯅ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯕꯁꯤ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤꯁꯨ ꯑꯣꯏꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯦꯟ ꯌꯨꯖꯨꯋꯦꯂꯤ ꯔꯤꯂꯤቭ ꯋꯤꯗꯤꯟ 1 to 2 hours fluid. It occurs because the lack of fluid causes the brain to temporarily contract and pull away from the skulls, triggering pain receptors. These headaches are often described as throbbing, range from mild to severe, and are usually relieved within 1 to 2 hours by drinking food. ꯑꯗꯨꯗꯤ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯏꯁꯤꯡꯁꯦ ꯊꯛꯆꯜꯂꯒꯦ ꯃꯁꯤꯒꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯐꯈꯤꯅꯕ ꯈꯌꯥꯝ ꯊꯛꯆꯜꯂꯒꯦ ꯁꯤ ꯕꯇꯜꯁꯦ ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯦ ꯁꯤꯃꯗꯤ ꯊꯛꯆꯜꯂꯒꯦ ꯑꯃꯨꯛꯀ ꯊꯛꯆꯟꯒꯦ ꯁꯤ ꯕꯇꯜꯁꯦ ꯑꯩꯅ ꯈꯟꯕꯗ 750 ml ꯒꯨꯝꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯨꯝꯕ ꯑꯅꯤ ꯑꯃꯒ ꯊꯛꯎ ꯍꯥꯏꯕꯅꯦꯕ ꯁꯤ ꯑꯃꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯟꯅꯔꯁꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯅꯍꯥꯟꯉꯩꯅ ꯅꯍꯥꯟꯉꯩꯅ ꯍꯥꯏꯁꯦ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯑꯍꯨꯝꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤꯀꯣ ꯃꯃꯥꯡꯒꯤ ꯍꯞꯇꯥ ꯀꯩꯅꯣꯗ ꯍꯥꯏꯔꯁꯤꯅꯦ ꯖꯅꯋꯥꯔꯤꯐꯧ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨꯗꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯀꯃꯦꯟ ꯎꯗꯕ ꯑꯗꯩꯗꯤ ꯄꯠ ꯄꯠ ꯆꯞꯄ ꯇꯠꯄ ꯇꯧꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯏ ꯐꯥꯏ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯕꯅꯦꯕ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯆꯠꯂꯝꯃꯔꯣꯏ ꯆꯠꯄꯝꯃꯔꯣꯏ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯝꯇ ꯇꯧꯔꯔꯣꯏ ꯑꯩꯅ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯌꯥꯝꯁꯦ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯁꯨ ꯑꯝꯇꯪ ꯂꯥꯏꯌꯦꯡꯊꯣꯛꯇ ꯌꯥꯗꯦ
ꯑꯩ ꯀꯣꯛ ꯆꯤꯛꯄꯁꯤꯗꯤ ꯑꯔꯥꯏꯕꯅꯦꯕ ꯅꯦꯠ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯋꯥꯏꯐꯥꯏ ꯊꯝꯃꯀꯥꯟꯗ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯃꯤ ꯃꯥꯡꯈꯤꯕꯁꯤ ꯃꯁꯤ ꯊꯤꯗ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩ ꯂꯩ ꯍꯥꯏꯔꯤꯀꯣ ꯊꯥꯗꯣꯛꯅꯕꯨꯗꯤ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯅꯣ ꯁꯤ ꯈꯪꯗ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯌꯦꯡꯁꯤ ꯉꯥꯏꯍꯥꯛ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣꯅ ꯀꯃꯦꯟ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯑꯁ ꯏꯌꯥꯝꯕꯗꯨ ꯍꯧꯖꯤꯛꯇ ꯂꯥꯛꯁꯤꯜꯂꯛꯏ ꯃꯥꯜꯂꯦ ꯊꯦꯡꯅ ꯆꯪꯁꯤꯜꯂꯛꯏꯗ ꯉꯁꯤꯗꯤ ꯏꯌꯥꯝꯕꯁꯤ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯉꯦ ꯁꯣꯝꯗ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯒꯠꯂꯛꯑ ꯀꯥꯟꯁꯤꯗ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯕꯅꯤ ꯆꯤꯟꯗ ꯄꯟꯗꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯅꯦ 7 colors ꯀꯪꯂꯩꯄꯥꯛ ꯑꯗꯨꯒ ꯀꯃꯦꯟꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯊꯦꯡꯅꯩ ꯅꯪꯒꯤꯁꯨ ꯁꯣꯝꯗ ꯀ꯭ꯔꯤꯀꯦꯠ ꯃꯩ ꯍꯧꯔꯤ ꯑꯗꯨꯅꯅꯤ ꯑꯣ ꯑꯠꯆꯥ ꯑꯗꯣꯝꯗ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯇꯟꯖꯥ ꯆꯥꯗ꯭ꯔꯦ ꯍꯌꯦꯡꯉꯩꯗꯤ ꯀ꯭ꯔꯤꯛꯀꯦꯠ ꯃꯦꯠꯁꯀꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯀꯩꯅꯣꯒꯨꯝꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯨꯝꯕ ꯂꯩꯕ ꯅꯨꯃꯤꯠꯁꯦ ꯂꯥꯏꯚ ꯊꯥꯗꯕꯅ ꯐꯗꯣꯏꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯏꯟꯗꯤꯌꯥꯅ ꯀꯥꯗꯣꯔꯦ ꯍꯥꯏꯔꯤꯌꯦ ꯀꯥꯕꯕꯨꯗꯤ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯏꯟꯗꯤꯌꯥꯗꯣ ꯍꯟꯗꯛꯇꯤ ꯋꯦꯁ ꯏꯟꯗꯤꯁ ꯈꯔ ꯀꯤꯕ ꯌꯥꯏꯌꯦꯅ ꯀꯤꯕ ꯐꯩꯌꯦꯅ ꯈꯜꯂꯤ ꯐꯨꯠꯕꯣꯜ ꯐꯦꯟꯅꯤ ꯑꯩꯗꯤ ꯕ꯭ꯔꯣ ꯑꯗꯨꯗꯤ 7 color ꯀꯪꯂꯩꯄꯥꯛ ꯐꯨꯠꯕꯣꯜ ꯐꯦꯟꯅꯤ ꯍꯥꯏꯕꯅꯤꯅ ꯑꯆꯧ ꯑꯆꯧꯕ ꯐꯨꯠꯕꯣꯜ ꯃꯦꯠꯁꯀꯨꯝꯕꯒ ꯂꯩꯕ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠꯀꯤ ꯃꯥꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯠꯀꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤꯅ ꯃꯦꯠꯁꯀ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯗꯕꯅ ꯐꯗꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔ ꯃꯌꯥꯝꯗ ꯂꯣꯏ ꯐꯨꯠꯕꯣꯜ ꯈꯔ ꯀ꯭ꯔꯤꯛꯀꯦꯠ ꯈꯔ ꯌꯦꯡ ꯂꯩ ꯇꯧꯔꯗꯤ ꯏꯇꯣꯝꯇ ꯐꯝꯃꯒ ꯑꯗꯨꯝ ꯉꯉꯥꯏ ꯂꯩꯗꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯉꯩꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯔꯝꯗꯥꯏꯗ ꯍꯥꯟꯅ ꯆꯦꯛ ꯇꯧꯔꯒꯦ ꯉꯁꯤꯅ ꯀꯅꯥꯏ ꯃꯦꯠꯁ ꯂꯩ ꯉꯁꯤꯅ ꯀꯔꯤ ꯂꯩꯌꯦꯅ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤꯔ ꯈꯪꯗꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯅ ꯁꯤꯡꯊꯛꯏ ꯀꯟꯅ ꯑꯩ ꯏꯟꯗꯤꯌꯥ ꯚꯔꯁꯦꯁ ꯋꯦꯁ ꯏꯟꯗꯤꯁ ꯄꯣꯗꯣꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ 3 over ꯉꯥꯏꯔꯦ ꯍꯥꯏꯌꯦ ꯑꯠꯆꯥ ꯋꯦꯁ ꯏꯟꯗꯤꯁꯁꯦ ꯍꯟꯗꯛ ꯈꯔ ꯐꯖꯕ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯅ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯅ ꯄꯥꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯐꯖ ꯂꯩꯔꯝꯕ ꯑꯗꯨꯝꯕ ꯇꯤꯝ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯦꯁ ꯏꯟꯗꯤꯁ ꯍꯟꯗꯛꯁꯦ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯅꯗ ꯑꯗꯨꯝ ꯀꯥ ꯂꯩꯔꯕꯁꯤꯕꯨ ꯀꯥꯏꯅ ꯂꯥꯏꯊꯣꯛꯑꯒ ꯁꯥꯟꯅꯔꯨꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯗꯦ ꯃꯦꯠꯁꯇꯣ ꯑꯗꯨꯅ ꯐꯖꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯋꯦꯁ ꯏꯟꯗꯤꯁꯁꯦ ꯐꯖꯩꯌꯦꯅꯗꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯟꯗ ꯑꯩ ꯍꯟꯗꯛꯁꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯖ ꯊꯦꯔꯥꯄꯤ ꯑꯃꯇꯪ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯧꯍꯟꯕ ꯌꯥꯔꯣꯏꯗꯣꯔꯤ ꯉꯛꯇꯒꯤ ꯁꯥꯒꯟꯗꯒꯤ ꯑꯗꯨꯝ ꯅꯥꯕꯤꯁꯦ ꯌꯥꯝ ꯇꯣꯏ ꯇꯧꯔꯦ ꯃꯁꯤ ꯀꯩꯗꯧꯔ ꯐꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯏꯔꯥꯟ ꯚꯔꯁꯦꯁ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯉꯦ ꯍꯥꯏꯌꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯑꯃꯒ ꯃꯔꯤꯗꯤ ꯌꯥꯝ ꯂꯩꯅꯩꯑꯕꯀꯣ ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯕ ꯑꯗ ꯂꯣꯟꯗ ꯑꯩ ꯍꯥꯏꯒꯦ ꯉꯁꯥꯏꯒꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯄꯋꯥꯔ ꯑꯣꯏꯕ ꯀꯃꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯉꯁꯤꯗꯩꯅ ꯆꯍꯤ 38ꯀꯤ ꯃꯃꯥꯡꯗꯅꯤꯀꯣ ꯃꯥꯁꯦ ꯁꯨꯄ꯭ꯔꯤꯝ ꯄꯋꯥꯔ ꯑꯣꯏ ꯂꯩꯁꯦ ꯆꯍꯤ 38ꯃꯨꯛ ꯁꯨꯔꯦ ꯃꯥꯅ ꯄꯨꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯩꯅꯣ ꯑꯣꯏꯅ ꯗꯤꯛꯇꯦꯇꯔ ꯑꯣꯏꯅ ꯄꯥꯜꯂꯛꯏꯁꯦ ꯃꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯍꯜꯂꯦꯕ ꯂꯩꯕꯥꯛꯇꯨꯗ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯃꯈꯛ ꯂꯤꯗꯔ ꯑꯃꯈꯛ ꯃꯥꯅ ꯈꯜꯂꯦꯕ ꯃꯥꯅ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯥꯅ ꯁꯥꯟꯅꯔꯀꯥꯟꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯦ ꯃꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯤ ꯁꯔꯀꯥꯔꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯂꯤꯗꯔꯁꯤꯅ ꯄꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯀꯃꯥꯏꯅ ꯑꯣꯏꯕ ꯌꯥꯗꯒꯦꯅ ꯃꯥꯅ ꯑꯃꯨꯛ ꯂꯤꯗꯔꯁꯤꯞ ꯑꯣꯏꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯣꯏꯍꯜꯂꯦ ꯑꯣꯏꯍꯜꯂꯀꯥꯟꯗ ꯃꯥꯅ ꯑꯗꯨꯝ ꯑꯣꯏ ꯌꯥꯅꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯁꯦꯝꯗꯣꯛꯇꯅ ꯄ꯭ꯔesiꯗꯦꯟꯠ ꯂꯩ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐꯀ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯂꯩꯔꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯛꯄꯁꯤꯅ ꯏꯔꯥꯟꯁꯦ ꯈꯔꯁꯨ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯂꯝꯍꯦꯟꯕꯗꯤ ꯍꯥꯏ ꯌꯥꯗꯦ ꯃꯥꯁꯨ ꯂꯩꯕꯥꯛ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯀꯟꯖꯅꯕ ꯍꯣꯠꯅꯖꯩꯅꯦ ꯈꯔ ꯅ꯭ꯌꯨꯀ꯭ꯂꯤꯌꯥꯔꯒꯨꯝꯕ ꯋꯦꯄꯟꯒꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯇꯧꯕ ꯈꯣꯠꯄꯗ ꯑꯃꯦꯔꯤꯀꯥꯅ ꯑꯊꯤꯡꯕ ꯑꯗꯨꯝ ꯊꯝꯕ ꯑꯗꯩꯗꯤ ꯏꯔꯥꯟꯁꯤ ꯈꯔ ꯑꯗꯨꯃꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯦ ꯃꯤꯁꯨ ꯈꯔ ꯎꯁꯤꯠꯇꯕ ꯑꯗꯨꯝꯕ ꯑꯣꯏꯕꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯗꯣ ꯂꯩꯔꯒꯗꯤ ꯑꯃꯦꯔꯤꯀꯥꯅ ꯄꯥꯝꯃꯤꯕꯁꯤ ꯑꯃꯦꯔꯤꯀꯥꯅ ꯀꯤꯍꯜꯂꯤꯕ ꯈꯣꯠꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅ ꯑꯃꯦꯔꯤꯀꯥꯅ ꯊꯑꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯧꯕ ꯃꯤ ꯊꯤꯔꯒ
ꯍꯥꯞꯄ ꯌꯥꯅꯕ ꯁꯔꯀꯥꯔꯁꯦ ꯑꯣꯟꯊꯣꯛꯄ ꯌꯥꯅꯕ ꯍꯥꯠꯄꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯌꯥꯝ ꯁꯥꯡꯉꯤ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯦꯡꯖꯜꯂꯒꯦ ꯇꯨꯝꯃꯒꯦ ꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯕꯤꯗ꯭ꯌꯥꯅꯟꯗ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10 ꯃꯈꯥꯏ ꯁꯨꯀꯔꯝ 20Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯃꯤꯡ ꯐꯣꯟ ꯑꯍꯨꯝꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ EMIꯗ ꯂꯧꯒꯦ ꯇꯧꯕꯅꯦ ꯍꯥꯏ ꯑꯍꯨꯝꯃꯛ ꯂꯩꯗꯣꯏꯔꯥ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯂꯨꯄꯥ 10,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯒꯗꯤ 20 ꯃꯅꯨꯡꯗꯗꯤ ꯑꯐꯕ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦ Oppo K13ꯗ 14 ꯂꯣꯟꯆ ꯇꯧꯗꯔꯦ ꯃꯗꯨꯃ ꯍꯥꯏꯐꯦꯠ ꯉꯥꯏꯕ ꯌꯥꯏ ꯃꯣꯇꯣꯒꯤ G87ꯂ ꯀꯩꯅꯣ ꯄꯋꯥꯔ ꯑꯃ ꯂꯩꯕꯗꯣ 97 ꯑꯗꯨꯃ ꯌꯦꯡꯕ ꯌꯥꯏ 10,000ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯗꯩ ꯈꯤꯇꯪ ꯂꯥꯡꯈꯠꯂꯒꯗꯤ Poco X7 Proꯒꯨꯝꯕ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯝꯕ ꯌꯦꯡꯕ ꯌꯥꯏ 10,000ꯒꯤ ꯃꯊꯛꯇ 15,000 ꯃꯅꯨꯡꯗ ꯑꯃ ꯐꯪꯗ꯭ꯔꯁꯨ ꯑꯃ ꯂꯧꯒꯦ ꯇꯧꯕꯅꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯇꯣꯞꯄ ꯀꯩꯗꯧꯕ ꯅꯤꯡꯁꯤꯡꯕ ꯂꯩꯔꯗꯤ ꯑꯣꯚꯔ 2ꯗ ꯔꯟ 13 ꯂꯧꯔꯒ ꯀꯥꯔꯅꯤ ꯏꯟꯗꯤꯌꯥꯅ ꯑꯣꯚꯔ 2ꯗ ꯔꯟ 13 ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯁꯨ ꯅꯠꯇꯦ 6 ꯑꯃꯅꯤ ꯊꯤꯟꯕꯗ ꯑꯗꯨꯝ ꯌꯥꯏ ꯅꯠꯇ꯭ꯔꯒ 4 ꯑꯃꯅꯤ ꯌꯥꯎꯁꯟꯈꯤꯕꯗ ꯑꯗꯨꯒ ꯑꯔꯥꯏꯕ ꯔꯟꯁꯨ ꯅꯠꯇꯦ 5-6 ꯀꯨꯝꯕꯅꯤ ꯍꯥꯏ ꯇꯥꯔꯗꯤ 1-1 ꯁꯤꯡꯒꯜ ꯂꯧꯔꯒ ꯑꯗꯨꯝ ꯀꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯈꯤꯇꯪ ꯃꯌꯥꯏꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩ ꯀꯃꯩꯅꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯁꯦ 100% ꯆꯨꯝꯂꯕ ꯖꯥꯠꯂꯕ꯭ꯔꯣ ꯈꯪꯗ ꯇꯧꯕꯅꯤ ꯆꯨꯝꯃꯦ 100% ꯆꯨꯝꯃꯦ ꯃꯔꯝꯗꯤ ꯏꯖꯔꯦꯜꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯅꯣꯅ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅꯁꯨ ꯇ꯭ꯋꯤꯠꯀꯁꯨ ꯇꯧꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯌꯦꯡꯉꯦ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯏꯔꯥꯟꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯣꯏꯒꯤ ꯀꯃꯤꯅꯤ ꯍꯥꯠꯈꯤꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯨꯃꯤꯠ 90 ꯍꯥꯏꯇꯥꯔꯦ 40 ꯗꯦꯖ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯅꯤ ꯀꯣ ꯃꯣꯔꯅꯤꯡ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯕꯥꯛ ꯅꯦꯁꯅꯦꯜ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯁꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯅ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯄꯗꯨꯗ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯄꯗꯨꯗ प्रजा ꯃꯌꯥꯝꯅ ꯈꯜꯂꯝꯕꯁꯦ ꯀꯥꯃꯤꯅꯤ ꯊꯣꯛꯂꯛꯑꯒ ꯀꯃꯩꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯃꯤꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯥ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝꯗ ꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯄꯥꯈꯠꯀꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅꯒ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨ ꯉꯥꯡꯉꯛꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯉꯥꯡꯉꯛꯇ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯑꯗꯨꯁꯨ ꯉꯥꯡꯉꯛꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯃꯦꯗꯤꯌꯥ ꯃꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯝꯕꯅꯦꯕ ꯍꯥꯟꯅꯗꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯀꯔꯤꯝ ꯄꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯤꯐ ꯑꯣꯐ ꯗ ꯑꯥꯔꯃꯤ ꯁ꯭ꯇꯥꯐꯇꯨꯁꯨ ꯃꯥ ꯁꯤꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯑꯆꯧꯕ 5-6 ꯁꯤꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯄꯥꯅꯔꯤ ꯑꯁꯦꯡꯕꯗꯤ ꯃꯥꯗꯤ ꯁꯤꯔꯦ ꯃꯥꯇ ꯅꯠꯇꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯅ ꯁꯤꯌꯦ ꯃꯥꯅ ꯂꯩꯐꯝꯗꯨꯗ ꯕꯣꯝ ꯊꯥꯗꯔꯝꯃꯤꯅ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯄꯨꯂꯞ ꯁꯤꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯃꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨ ꯁꯤꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯑꯦ ꯍꯥꯏ ꯏꯁꯤꯡ ꯊꯛꯇꯕꯒꯤ ꯑꯩꯁꯦ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯅ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯊꯛꯄꯅꯦ ꯑꯗꯣ ꯁꯤꯒꯤ 750ꯒꯤ mlꯒꯤ ꯕꯣꯇꯜꯁꯤꯃꯗꯤ ꯂꯣꯏꯔꯦ ꯑꯃꯒ ꯊꯛꯈꯤꯅꯤ ꯑꯩ ꯃꯔꯝꯗꯤ ꯑꯩ ꯏꯁꯤꯡ ꯊꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯂꯤꯇꯔ 2ꯗꯒꯤꯅ 3ꯒ ꯆꯥꯡ ꯊꯛꯎ ꯍꯥꯏꯗꯅꯀꯣ ꯑꯩꯁꯦ ꯂꯤꯇꯔ 1.5 2 ꯁꯨꯡꯌꯧ ꯌꯧꯔꯝꯗꯧ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯣꯡꯃꯗ ꯊꯛꯏꯁꯦ ꯑꯗꯨꯅ ꯑꯣꯏꯗꯣꯏꯔꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯉꯁꯤꯗꯤ ꯀꯣꯛ ꯌꯥꯝ ꯆꯤꯛꯄꯁꯦ ꯐꯅꯕ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯦ ꯌꯥꯝ ꯆꯤꯛꯑꯦꯕ ꯁꯥꯏꯋꯥꯏꯁꯦ ꯈꯤꯇꯪ ꯁꯥꯏꯠꯁꯦ ꯈꯤꯇꯪ ꯆꯤꯛꯄ ꯃꯥꯏꯒ꯭ꯔꯦꯟ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯏꯁꯤꯡꯁꯦ ꯊꯛꯏꯅꯦꯕ ꯐꯝꯅ ꯑꯗꯣ ꯔꯤꯌꯦꯜꯃꯤ 4 ꯄꯋꯥꯔꯗꯨꯕꯨ ꯐꯒꯗ꯭ꯔꯣ ꯄꯥꯝꯃꯤꯅꯦ ꯍꯥꯏ ꯐꯅꯤ ꯃꯗꯨ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯗꯨꯝ ꯑꯦꯚꯔꯦꯖꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯗꯤ ꯅꯠꯇꯦ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯐꯣꯟꯗꯨꯗꯤ ꯑꯣꯚꯔꯑꯣꯜꯗꯤ ꯌꯥꯝ ꯐꯔꯦ ꯕꯦꯇ꯭ꯔꯤꯁꯨ 10,000 mAh ꯀꯥꯏꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯅꯒ ꯄꯥꯏꯔꯗꯤ ꯅꯨꯃꯤꯠ 5ꯅꯤꯒ ꯆꯠꯇꯧ ꯃꯥꯜꯂꯦ ꯕꯦꯇ꯭ꯔꯤꯒ ꯍꯟꯖꯟ ꯆꯥꯔꯖ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯏ ꯃꯗꯨ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯑꯣꯏ ꯕꯖꯦꯠꯇꯣ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤꯗ ꯃꯌꯥꯝ ꯀꯃꯦꯟ ꯃꯊꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯣ ꯑꯩ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯔꯛꯑꯒꯦ ꯁꯤꯒꯤ ꯕꯇꯜꯁꯤꯃ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯟꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯊꯛꯑꯒ ꯁꯤ ꯕꯣꯇꯜꯁꯦ ꯑꯃꯨꯛꯀ ꯂꯣꯏꯁꯤꯟꯒꯦ ꯑꯩ ꯀꯣꯛ ꯆꯤꯛꯏꯁꯦ ꯏꯁꯤꯡ ꯋꯥꯠꯄꯒꯤ
ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯐꯅꯕ ꯍꯥꯏꯅ ꯑꯩꯁꯦ ꯊꯑꯣꯏꯒꯤ ꯊꯛꯏꯅꯦꯕ ꯊꯛꯅꯤꯡꯗ ꯑꯗꯣ ꯏꯁꯤꯡ ꯊꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯍꯥꯟꯖꯜꯂꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯑꯃꯇꯪ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯕ꯭ꯔꯦꯛꯀꯤ ꯇꯥꯏꯞꯇ ꯑꯩ ꯂꯧꯔꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯖꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯏꯁꯤꯡ ꯍꯥꯜꯂꯨꯔꯀꯥꯟꯗ ꯑꯩ ꯖꯔ ꯖꯔ ꯄꯥꯁꯜꯂꯛꯑꯒꯦ ꯏꯁꯤꯡ ꯍꯥꯟꯖꯜꯂꯛꯑꯦ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯟꯖꯜꯂꯦ ꯑꯃꯨꯛ ꯊꯛꯑꯗꯝꯅꯤ ꯊꯛꯑꯒ ꯂꯥꯏꯚ ꯊꯥꯔꯒꯦ ꯉꯁꯤꯗꯤ ꯀꯣꯛꯆꯤꯛꯏꯁꯦ ꯏꯁꯤꯡ ꯋꯥꯠꯄ ꯑꯣꯏꯔꯝꯃꯗꯤ ꯐꯍꯜꯂꯒꯦ ꯂꯥꯏꯚꯁꯦ ꯂꯣꯏꯕꯗ ꯑꯩ ꯉꯁꯥꯏ ꯒꯨꯒꯜꯗ ꯄꯥꯕ ꯀꯥꯟꯗ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 2 ꯏꯃꯨꯡꯗ ꯐꯩ ꯍꯥꯏꯕꯅꯦꯕ ꯌꯦꯡꯉꯁꯤ ꯊꯛꯑꯗꯝꯅꯤ ꯉꯁꯤꯗꯤ ꯏꯁꯤꯡꯁꯦ ꯈꯔ ꯌꯥꯝ ꯀꯥꯃꯤꯅꯤꯁꯦ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯍꯥꯠꯂꯤꯔꯥ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯏꯖꯔꯦꯜꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯕꯗꯣ ꯃꯣꯁꯥꯏꯠ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯃꯣꯖꯥꯏꯠ ꯍꯥꯏꯅꯒ ꯍꯥꯏꯅꯕꯗꯣ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯃꯣꯏꯅ ꯏꯟꯄꯨꯠꯁꯦ ꯄꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯇꯦꯂꯥꯏꯠ ꯈꯔꯗꯤ ꯗꯥꯏꯔꯦꯛ ꯃꯐꯝꯗꯨꯗ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯃꯥ ꯀꯗꯥꯏꯗ ꯂꯩ ꯀꯩꯗꯧꯔꯤ ꯍꯥꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯄꯥꯟꯅꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦꯕꯀꯣ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯪꯀꯔꯗ ꯑꯩꯈꯣꯏ ꯂꯩꯅꯨꯡꯗ ꯂꯩꯕ ꯕꯪꯀꯔ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗ ꯊꯥꯗꯔꯒ ꯄꯣꯛꯈꯥꯏꯅꯕ ꯕꯣꯝ ꯃꯈꯜ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯐꯝꯗꯣ ꯊꯨꯒꯥꯏꯔꯒ ꯍꯥꯠꯄꯅꯦꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤꯅ ꯃꯥ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ 100% ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯕ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎꯁꯦ ꯏꯖꯔꯦꯜꯒꯤ ꯃꯣꯁꯦꯠꯅ ꯄꯤꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯃꯥ ꯁꯤꯔꯦ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯠꯄꯅꯦ ꯕ꯭ꯔꯣ ꯑꯩ IQꯒꯤ ꯆꯥꯔꯖꯔ ꯀꯦꯕꯜ ꯌꯥꯈꯤꯗ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯂꯩꯅꯤꯡꯉꯦ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯂꯩꯒꯦ ꯈꯜꯂꯦ ꯀꯥꯏꯗꯩ ꯂꯩꯅꯤ ꯑꯣꯟꯂꯥꯏꯟꯗꯩ ꯑꯗꯨꯝ ꯂꯩꯌꯣ ꯑꯣꯔꯤꯖꯤꯅꯦꯜ ꯂꯩꯕꯒꯤꯗꯤ ꯑꯗꯨꯒ ꯑꯩꯗꯣ ꯆꯥꯔꯖꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯁꯤꯒꯤ ꯉꯁꯤ ꯍꯥꯏꯐꯦꯠ ꯎꯠꯊꯣꯛꯑꯒꯦ ꯁꯤꯒꯤ ꯆꯥꯔꯖꯔꯁꯦ ꯄꯣꯔꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯁꯤꯒꯤ ꯆꯥꯔꯖꯔꯁꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯅꯦꯕ ꯁꯤ ꯆꯥꯔꯖꯔꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯆꯥꯔꯖꯔ ꯑꯐꯕ ꯀꯃꯥꯏꯅ ꯈꯟꯁꯤꯒꯦ ꯑꯗꯣ ꯀꯃꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯔꯇꯟ ꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯅ ꯚꯥꯏ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯁꯤꯟꯕꯤꯔꯛꯏꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯗꯤ ꯂꯥꯏꯚꯇ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯄꯁꯦ ꯀꯃꯦꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯧꯁꯟꯕꯤꯔꯛꯏꯁꯦ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯕ ꯉꯟꯕꯒꯤꯗꯨꯅ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯩꯗꯤ ꯑꯗꯨꯝꯕ ꯕꯣꯇꯜꯗꯨꯗꯤ ꯅꯣꯡꯃꯗ 3-4ꯗꯤ ꯑꯗꯨꯝ ꯊꯛꯑꯦ ꯀꯣꯟꯅꯗꯕꯁꯨ ꯌꯥꯎꯔꯤꯅꯦ ꯍꯥꯏ ꯑꯁꯤ ꯌꯥꯝ ꯐꯩ ꯊꯛꯄ ꯉꯝꯃꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯏꯁꯤꯡ ꯊꯛꯄꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯇꯁꯦꯡꯅ ꯏꯁꯥꯅꯁꯨ ꯈꯪꯖꯩꯕ ꯑꯗꯣ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯝꯒꯅꯤꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣꯛꯆꯤꯛꯏꯁꯦ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯇꯨꯝꯕ ꯋꯥꯠꯄꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯥ ꯍꯦꯟꯅ ꯇꯨꯝꯁꯤꯟꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯗꯦꯛꯁꯇꯣꯞꯇ ꯂꯦꯞꯇꯣꯞꯇ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯁꯨꯝ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯃꯣꯟ ꯈꯟꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯧꯗꯤ ꯍꯥꯏꯅꯕꯀꯣ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯂꯁꯨ ꯑꯗꯨꯝ ꯀꯣꯛ ꯆꯤꯛꯄꯅꯦꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯦꯗꯤ ꯑꯩꯅ ꯊꯣꯏꯅ ꯈꯜꯂꯨꯗꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯊꯛꯄꯁꯤꯗꯤ ꯈꯔꯗꯤ ꯋꯥꯠꯂꯦꯕ ꯑꯗꯨꯕꯨ ꯑꯩ ꯅꯣꯔꯃꯦꯜ ꯕꯣꯗꯤꯗ ꯀꯩꯝꯇ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯤꯜ ꯇꯧꯗꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕ ꯑꯗꯩ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯔꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯔꯒ ꯊꯤꯕꯅꯦꯕ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯂꯒꯗꯤ ꯀꯣꯛ ꯆꯤꯛꯄꯁꯤ ꯃꯔꯝ ꯑꯃ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯜꯂꯒꯗꯤ ꯆꯥꯡ ꯅꯥꯏꯅꯁꯨ ꯏꯁꯤꯡ ꯈꯔ ꯑꯗꯨꯝ ꯋꯥꯠꯂꯤꯕ ꯆꯥꯡꯗꯣ ꯊꯛꯆꯜꯂꯒꯗꯤ ꯄꯨꯡ 2-2ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯒꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯊꯛꯏꯅꯦꯕ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯛꯀꯦ $20K ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯐꯣꯟ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 10,000ꯁꯦ ꯍꯧꯖꯤꯛ ꯈꯔ ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯗꯣ ꯑꯩꯅ ꯂꯨꯔꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯐꯕ ꯐꯣꯟꯁꯦ ꯄꯥꯛ ꯂꯣꯟꯆ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯒ 15,000-16,000 ꯄꯤꯔꯝꯕ ꯐꯣꯟꯁꯤꯅ ꯍꯧꯖꯤꯛ ꯍꯟꯗꯛ ꯐꯣꯟ ꯃꯌꯥꯝ ꯑꯃꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯤꯗꯅꯀꯣ ꯑꯗꯨ ꯇꯥꯡꯈꯠꯄꯁꯤꯗꯩꯁꯤꯗ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯒ 10,000ꯒꯤ ꯃꯌꯥꯗ ꯂꯣꯏ ꯂꯩꯈ꯭ꯔꯦꯕ ꯑꯌꯥꯝꯕꯅ ꯑꯗꯨꯅ 10,000ꯗꯒꯤ ꯈꯤꯇꯪ ꯇꯥꯡꯈꯠꯂ ꯑꯃꯅꯤ ꯍꯥꯞꯀꯠꯂꯒꯗꯤ ꯈꯔ ꯑꯐꯕ ꯐꯣꯟ ꯈꯔ ꯂꯩ
ꯑꯗꯨꯝꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯣ ꯋꯥꯈꯟꯗ ꯑꯗꯨ ꯌꯧꯔꯒꯗꯤ OnePlus Note C5 ꯀꯨꯝꯕ ꯂꯩꯔꯛꯑꯅꯤ ꯑꯗꯩꯗꯤ Samsungꯒꯤꯁꯨ ꯑꯗꯨꯝ Samsungꯒꯤ A35 ꯇ ꯂꯨꯄꯥ 1,000ꯒꯤ ꯆꯥꯡꯗꯗꯤ ꯐꯪꯕꯅꯦꯕꯀꯣ ꯑꯗꯨ ꯆꯍꯤ ꯈꯔ ꯂꯤꯔꯕ ꯐꯣꯟ ꯑꯣꯏꯕ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯗꯤ ꯌꯥꯝ ꯐꯗꯣꯏꯕ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯈꯤꯇꯪ ꯆꯍꯤ ꯂꯤꯕ ꯐꯣꯟ ꯑꯣꯏꯕꯗꯨꯗ ꯑꯩꯁꯦ ꯁꯖꯦꯁ ꯇꯧꯕꯁꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ Amazon Flipkartꯇꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯑꯣꯔꯤꯖꯤꯅꯦल ꯑꯣꯏꯒꯗ꯭ꯔꯥ ꯃꯣꯏ ꯁ꯭ꯇꯣꯔꯗꯒꯤ ꯁꯦꯜ ꯇꯧꯕ ꯐꯣꯟ ꯄꯟꯗ꯭ꯔꯤꯁꯦ ꯀꯔꯝꯕꯅ ꯐꯗꯔꯦ ꯁ꯭ꯇꯣꯔꯗꯒꯤ ꯆꯠꯂꯒ ꯂꯩꯕ ꯉꯝꯃꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯐꯔꯅꯤ Amazon Flipkartꯇ ꯌꯣꯜꯂꯤꯁꯤꯁꯨ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯣꯔꯤꯖꯤꯅꯦꯜ ꯅꯠꯇꯕ ꯗꯨꯄ꯭ꯂꯤꯀꯦꯠꯁꯨ ꯌꯥꯝ ꯊꯣꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯒꯗꯤ ꯈꯪꯕꯅꯦꯕ ꯌꯥꯝ ꯂꯥꯏꯅ ꯑꯗꯣ ꯍꯥꯏꯐꯦꯠꯀ ꯆꯥꯎꯔꯥꯛꯄ ꯌꯦꯡꯉꯒ ꯁꯠꯀ ꯂꯩꯁꯜꯂꯨꯔꯒꯗꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯐꯥꯎꯗ ꯂꯩꯕꯗ ꯑꯣꯔꯤꯖꯤꯅꯦꯜ ꯅꯠꯂꯝꯗꯕꯗꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯣ ꯈꯔ ꯃꯨꯟꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒꯗꯤ ꯈꯟꯗꯣꯛꯄꯗꯤ ꯉꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯅ ꯀꯥꯈ꯭ꯔꯦ ꯋꯦꯁ ꯏꯟꯗꯤꯁ ꯄꯣꯈ꯭ꯔꯦ 196ꯇ ꯀꯥꯕꯅꯦ 199 ꯂꯧꯈ꯭ꯔꯦ ꯑꯣꯀꯦ ꯑꯌꯥꯝꯕꯅ ꯑꯞꯗꯦꯠ ꯄꯤꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯍꯧꯗꯕ ꯃꯌꯥꯝꯁꯨ ꯃꯤꯁ ꯑꯣꯏꯍꯧꯕ ꯃꯌꯥꯝꯁꯨ ꯄꯥꯎꯗꯨꯃ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯀ꯭ꯔꯤꯀꯦꯠ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯁꯤꯅ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯂꯥꯏꯚꯁꯤ ꯌꯦꯡꯉꯤꯕꯁꯤꯡ ꯈꯔꯁꯤꯗꯤ ꯌꯦꯡꯗꯕ ꯂꯥꯛꯇꯕꯁꯤꯡꯗ ꯂꯥꯛꯇꯕꯩ ꯋꯥꯔꯤ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕ ꯈꯔꯗꯤ ꯁꯨꯝ ꯇꯥꯕꯤꯌꯣꯕ ꯑꯩꯁꯨ ꯐꯥꯎꯏ ꯃꯌꯥꯝꯁꯨ ꯐꯥꯎꯔꯝꯒꯅꯦꯕ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯍꯨꯏꯗ ꯆꯤꯡꯅꯔꯁꯨ ꯍꯧꯗꯣꯡꯗ ꯆꯤꯡꯅꯔꯁꯨ ꯑꯩꯒꯤ ꯍꯨꯏꯅ ꯉꯝꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯍꯧꯗꯣꯡꯅ ꯉꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯣ ꯇꯧꯕꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯤꯀꯦꯠ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯋꯦꯁ ꯏꯟꯗꯤꯁꯀ ꯁꯥꯟꯅꯕ ꯑꯃꯕꯨ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯀꯥꯕ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯄꯣꯛꯑꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯕꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯏꯟꯗꯤꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯁ꯭ꯇꯦꯠ 15 ꯂꯩ ꯍꯧꯖꯤꯛ 19 ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯌꯨꯅꯤꯌꯟ ꯇꯔꯤ ꯇꯔꯦꯠ ꯂꯩ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯝꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯂꯣꯏ ꯅꯨꯡꯁꯤꯕꯀꯣ ꯖꯅꯒꯅ ꯃꯅ ꯀꯅꯥꯏ ꯕꯟꯗꯦ ꯃꯥꯇꯔꯝ ꯑꯩꯈꯣꯏ ꯂꯣꯏ ꯁꯛꯂꯛꯑꯦ ꯑꯩꯈꯣꯏ ꯐꯥꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤꯕꯨꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕꯤꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯝ ꯊꯦꯡꯅꯔꯦꯕ ꯍꯧꯖꯤꯛꯇꯁꯨ ꯑꯔꯨꯅꯥꯆꯜꯗ ꯇꯧꯔꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤ ꯃꯌꯥꯝ ꯊꯦꯡꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯗ ꯑꯩꯈꯣꯏꯗ ꯏꯟꯗꯤꯌా ꯃꯁꯛ ꯈꯪꯅꯕ ꯏꯟꯗꯤꯌꯥꯕꯨ ꯅꯨꯡꯁꯤꯅꯕ ꯇꯥꯛꯄꯤꯔꯤ ꯁꯨꯃꯥꯏꯅ ꯃꯣꯏꯗꯀꯣ ꯃꯣꯏꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯝ ꯋꯥꯠꯂꯦꯕ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯁꯤꯡꯁꯤꯗ ꯑꯗꯨꯅꯅꯦꯕ ꯃꯣꯏꯅ ꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯁꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯍꯪꯉꯨꯅꯦ ꯀ꯭ꯂꯥꯁ 1 2 3 ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯥꯏ ꯂꯩꯒꯦ ꯈꯨꯗꯝ ꯊꯤꯜꯂ ꯇꯥꯔꯛꯀꯅꯤ ꯏꯟꯗꯤꯌꯥ ꯃꯦꯞꯇ ꯀꯥꯁꯃꯤꯔ ꯀꯥꯏ ꯂꯩꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯄꯟꯖꯥꯕ ꯀꯥꯏ ꯂꯩꯒꯦ ꯒꯨꯖꯔꯥꯠ ꯀꯥꯏ ꯂꯩ ꯁ꯭ꯋꯥꯏꯒꯤ ꯃꯆꯥꯁꯤꯡ ꯃꯅꯤꯄꯨꯔ ꯀꯥꯏ ꯂꯩꯒꯦ ꯑꯝꯇ ꯈꯪꯉꯣꯏꯕ ꯃꯣꯏꯅ ꯇꯝꯃꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯊꯤ ꯋꯥꯠꯂꯦꯕꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅꯁꯨꯅꯦꯕ ꯃꯣꯏꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯋꯥꯠꯄꯒꯤꯅꯦꯕ ꯃꯣꯏꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯃꯥ ꯏꯄꯥꯁꯦ ꯂꯥꯏꯔꯔꯁꯨ ꯍꯖꯤꯔꯥ ꯁꯨꯔꯁꯨ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯍꯩꯍꯟꯗ ꯌꯥꯗꯦ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯣꯛꯏꯗꯅ ꯁ꯭ꯋꯥꯏꯗꯗꯤ ꯂꯥꯏꯔꯤꯛ ꯁꯨꯡꯇꯝ ꯇꯝꯗꯕ ꯂꯥꯏꯔꯤꯛ ꯃꯁꯛ ꯎꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯥꯛ ꯂꯥꯛ ꯀ꯭ꯔꯣꯔꯗ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦꯕ ꯉꯁꯥꯏꯒꯤ ꯁꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯕꯩ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏꯁꯦ ꯑꯗꯣ ꯍꯟꯗꯛ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯐꯣꯂꯣ ꯇꯧꯅꯕꯁꯤꯡꯗꯤ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯈꯪꯉꯝꯒꯅꯤ ꯑꯩꯗꯤ ꯁꯨꯝ ꯌꯦꯡꯉꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯃꯦꯟ ꯇꯧꯒꯟꯗꯦ ꯈꯣꯠꯀꯟꯗꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯎꯅꯤꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯕꯅꯦꯕ ꯐꯦꯁꯕꯨꯛꯇ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯕꯨꯡ ꯁꯤꯅꯦꯃꯥꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯒꯅꯦ ꯕꯣꯂꯤꯋꯨꯗꯇꯤ ꯇꯣꯛꯈ꯭ꯔꯣꯅꯦ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯦꯋꯥꯔꯗ ꯂꯧ ꯉꯝꯄꯣꯟꯇꯦꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯗꯨꯅ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯟꯗꯤꯌꯟ ꯁꯤꯅꯦꯃꯥ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯅ ꯑꯗꯨ ꯇꯥꯔꯦ ꯑꯗꯥ ꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯗꯅ ꯍꯦꯛꯇ ꯕꯨꯡ 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 ꯍꯥꯏꯅ ꯑꯐꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯍꯥꯏꯅ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯋꯥꯔꯀꯥꯟꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯋꯥ ꯇꯥꯔꯕ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯏꯟꯊꯣꯛꯑ ꯊꯝꯒꯦ ꯍꯥꯏꯕ ꯈꯨꯗꯣꯡꯆꯥꯕ ꯀꯥꯟꯅꯕ ꯂꯣꯝꯗ ꯑꯐꯕ ꯑꯣꯏꯔꯒꯅ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕ ꯐꯠꯇꯕ ꯑꯣꯏꯔꯒꯅ ꯑꯗꯨ ꯁꯥꯎꯅꯤꯡꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯦ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯝꯃꯦ ꯌꯦꯡꯉꯝꯗꯕ ꯑꯩ ꯈꯪꯗꯦ ꯌꯦꯡꯁꯨ ꯌꯦꯡꯉꯣꯏꯗꯣꯏ ꯑꯩ ꯀꯛꯊꯠꯂ ꯑꯗꯨꯝ ꯊꯝꯅꯦꯕ ꯑꯗꯨꯗ ꯄꯦꯟꯗꯕ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯉꯁꯤ ꯄꯦꯟꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯍꯥꯏꯗꯣꯛꯇꯕꯩꯅꯦꯕ ꯑꯩꯈꯣꯏ ꯃꯁꯤ ꯈꯔ ꯈꯔ ꯍꯥꯏꯗꯣꯛꯄ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯊꯣꯛꯄ ꯑꯃ ꯈꯔ ꯆꯪꯉꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯏ ꯌꯥꯏꯅ ꯍꯦꯟꯖꯜꯂꯛꯄꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯥꯎꯏꯕꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯡꯁꯤꯡꯁꯦ ꯏꯌꯥꯝꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯑꯦꯅꯤ ꯖꯥꯇꯤ ꯑꯃ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯝ ꯋꯦꯜꯀꯝ ꯇꯧꯗ꯭ꯔꯅꯦ ꯑꯩꯈꯣꯏꯅ
ꯑꯁ ꯅꯪ ꯀꯥꯏꯗꯩꯅꯣ ꯈꯣꯠꯇꯩꯅꯣ ꯋꯥꯔꯤꯒ ꯁꯥꯖꯟꯕꯤꯗꯅ ꯅꯨꯡꯉꯥꯏꯅꯕ ꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯜ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯁꯨ ꯇꯧꯋꯦꯕ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯛ ꯐꯕꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯌꯥꯗꯦ ꯑꯃꯗꯤ ꯈꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯈꯔ ꯇꯧꯋꯤ ꯇꯧꯔꯒꯁꯨ ꯃꯤ ꯃꯔꯝꯗ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯃꯤ ꯃꯔꯝꯗ ꯂꯩꯔꯤꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯖꯟꯅꯁꯨ ꯇꯧꯕ ꯌꯥꯗꯦꯅ ꯈꯤꯇꯪ ꯂꯤꯃꯤꯠ ꯑꯃꯗ ꯁꯨꯝ ꯂꯩꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯣꯏ ꯃꯄꯨꯟꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏꯗꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯁ꯭ꯋꯥꯏ ꯖꯒꯥꯗ ꯑꯗꯨꯝ ꯆꯥꯎꯕ ꯏꯟꯗꯤꯌꯥ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯔꯤꯁꯤꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯏꯟꯗꯤꯌꯥꯗ ꯆꯠꯂꯣ ꯀꯥꯏꯅ ꯇꯧꯕꯗꯣ ꯀꯦ ꯑꯦꯐ ꯕꯤ 51 ꯂꯩꯗꯅ ꯆꯦꯅꯦꯜ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯃꯦꯟ ꯇꯧꯔꯦ ꯃꯌꯥꯝ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯦꯡꯕꯒꯤꯕꯨꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯣꯏ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯤꯡ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯀꯩꯗꯧꯕꯅꯣ ꯑꯗꯨꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯔꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯆꯨꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯜꯂꯛꯄꯩꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯁꯛꯆꯨ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯌꯥꯝ ꯍꯦꯟꯕꯒꯤꯅꯦꯕ ꯀꯜꯂꯛꯏꯁꯦ ꯑꯋꯥꯠꯄ ꯃꯤꯗꯗꯤ ꯑꯩꯉꯣꯟꯗ ꯍꯟꯊꯕ ꯃꯤꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯜꯂꯛꯇꯦꯗꯅꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯍꯦꯟꯕꯩꯅꯦꯕ ꯀꯜꯂꯛꯏꯁꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯒ ꯆꯠꯄꯗꯤ ꯑꯍꯩ ꯍꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯟꯖꯤꯅꯤꯌꯥꯔ ꯐꯥꯎꯗ ꯊꯤꯅ ꯇꯧꯕꯤꯕꯗꯣ ꯀꯩ ꯂꯝꯗ ꯂꯩꯕꯅꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯃꯦꯔꯨꯜ ꯍꯥꯏꯅ ꯑꯦꯝ ꯀꯦ ꯑꯃꯦꯔꯨꯜ ꯍꯥꯏꯅ ꯑꯩꯁꯦ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯠ ꯁꯤꯃꯇꯪꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯩ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯀꯥꯏꯗꯅꯣꯃ ꯑꯗꯨꯝ ꯍꯪꯅꯔꯒ ꯍꯥꯏꯅꯔꯁꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯋꯥꯠꯂꯦ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯔꯛ ꯍꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯍꯜꯂꯣꯏꯁꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯒꯁꯨ ꯀꯣꯏꯁꯟ ꯍꯪꯗ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅꯀꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯗꯣꯛꯅꯕ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯃꯔꯨꯜ ꯑꯩꯗꯣ ꯈꯤꯇꯪ ꯁꯤ ꯃꯇꯥꯡꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯐꯦꯁꯕꯨꯛꯀꯨꯝꯕꯗꯒ ꯄꯥꯏꯔꯁꯨ ꯌꯨꯇꯨꯕ ꯇꯧꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯄꯨ ꯇꯧꯔꯁꯨ ꯐꯦꯁꯕꯨꯛꯇꯒ ꯊꯥꯔꯁꯨ ꯑꯩ ꯁꯤꯗ ꯂꯩ ꯑꯩ ꯁꯤ ꯃꯐꯝꯁꯤꯗ ꯂꯩ ꯀꯥꯏꯅꯒ ꯍꯦꯛꯇ ꯑꯩꯒꯤ ꯂꯥꯏꯚ ꯂꯣꯀꯦꯁꯟꯒ ꯍꯦꯛꯇ ꯑꯣꯄꯟꯂꯤ ꯀꯩꯅꯣ ꯇꯧꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯃ ꯀꯥꯟꯊꯣꯛꯈ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯌꯦꯡꯒꯦꯀꯣ ꯕꯦꯁ ꯄꯋꯥꯔ ꯕꯦꯡ 22,000ꯁꯦ ꯀꯔꯤꯅ ꯐꯒꯗꯒꯦꯕ꯭ꯔꯣ 20,000ꯁꯦ ꯀꯩꯅꯣꯅꯦ ꯑꯦꯝ ꯑꯥꯏꯒꯤꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯦꯝ ꯑꯥꯏꯒꯤꯗ ꯑꯗꯨꯝ ꯄꯋꯥꯔ ꯕꯦꯡꯒꯤ ꯂꯝꯗꯗꯤ ꯌꯥꯝ ꯐꯔꯤ ꯃꯥꯁꯦ ꯔꯤꯃꯥꯏꯟꯗꯔ ꯑꯣꯏꯅꯀꯣ ꯑꯩꯁꯨ ꯊꯛꯏ ꯁꯨꯝ ꯅꯤꯡꯁꯤꯡ ꯊꯛꯏ ꯏꯁꯤꯡꯁꯦ ꯕꯣꯇꯜꯁꯤ ꯑꯃꯇꯪꯒ ꯂꯣꯏꯁꯤꯟꯒꯦꯅ ꯌꯥꯝꯗ꯭ꯔꯤ ꯈꯤꯇꯪ ꯍꯟꯊꯕꯇ ꯉꯥꯏꯔꯤ ꯉꯁꯥꯏꯗꯤ ꯁꯨꯝꯕ ꯑꯃ ꯊꯛꯈꯤꯕꯒꯤ ꯊꯛꯅꯤꯡꯕꯗꯤ ꯄꯣꯛꯇ꯭ꯔꯦꯕ ꯀꯣꯛ ꯆꯤꯛꯄꯁꯤ ꯈꯜꯂꯒ ꯐꯒꯗ꯭ꯔꯥꯅ ꯊꯛꯏꯅꯦꯕ ꯑꯩꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯆꯟꯕꯤꯌꯨ ꯏꯁꯤꯡ ꯊꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔ ꯂꯩꯕ ꯋꯥꯐꯝꯅꯤ ꯕ꯭ꯔꯣ ꯂꯦꯞꯇꯣꯞꯁꯤ ꯃꯦꯛꯕꯨꯛꯇ ꯌꯨꯁꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯀꯌꯥꯃꯨꯛꯇ ꯂꯩꯕ ꯌꯥꯏ ꯃꯣꯗꯦꯜ ꯂꯩꯔꯦ ꯃꯦꯛꯕꯨꯛꯀꯤꯁꯨ ꯀꯔꯝꯕ ꯃꯣꯗꯦꯜꯅꯣ M3 M4 ꯀꯥꯏꯅ ꯂꯩꯕꯅꯤ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯗ꯭ꯔꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯑꯗ ꯌꯨꯁꯇ ꯂꯩꯕꯁꯤ ꯗꯥꯎꯗ ꯂꯩꯔꯦ ꯔꯤꯁꯀꯤ ꯈꯔ ꯑꯣꯏ ꯗꯥꯎ ꯌꯥꯔꯒꯗꯤ ꯀꯩꯝꯇ ꯇꯧꯔꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝꯇ ꯂꯩꯔꯝꯗꯕ ꯏꯐ ꯐꯕ ꯄꯣꯠꯁꯨ ꯊꯦꯡꯅꯕ ꯌꯥꯎꯏ ꯌꯥꯔꯝꯗꯕ ꯄꯣꯠꯇꯨ ꯁꯦꯝꯖꯤꯜꯂꯒ ꯌꯣꯟꯊꯣꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯤ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯔꯤꯛꯁꯇꯤ ꯈꯔ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯃꯜꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯣꯗꯦꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯛꯕꯨꯛ ꯉꯁꯥꯏꯒꯤ iOS-ꯀꯤ ꯏꯀꯣꯁꯤꯁꯇꯦꯝꯗꯣ ꯄꯥꯝꯃꯤꯕ꯭ꯔꯥ ꯋꯤꯟꯗꯣꯁꯀꯤ ꯏꯀꯣꯁꯤꯁꯇꯦꯝ ꯃꯦꯛꯕꯨꯛꯇꯁꯨ ꯋꯤꯟꯗꯣꯁ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨ ꯄꯥꯝꯃꯒꯗꯤ ꯑꯇꯣꯞꯄ ꯃꯦꯛꯕꯨꯛꯀꯤ ꯄ꯭ꯔꯥꯏꯁꯇꯣ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯈꯤꯇꯪ ꯍꯟꯊꯕꯗ ꯋꯤꯟꯗꯣꯁꯀꯤ ꯂꯦꯞꯇꯣꯞ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦꯀꯣ ꯂꯦꯅꯣꯚꯣꯒꯤ ꯑꯦꯁꯨꯁꯀꯤ ꯗꯦꯜꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯅꯦ ꯑꯗꯨꯗꯤ ꯐꯣꯟꯕꯨ ꯍꯥꯏꯔꯣ ꯑꯩꯅ ꯉꯁꯤ ꯐꯣꯟ ꯂꯨꯄꯥ 15,000 ꯄꯤꯕ ꯐꯣꯟꯕꯨ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯅ ꯐꯖꯅ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏꯌꯦꯅ
ꯂꯧꯔꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒ ꯍꯦꯟꯅ ꯇꯥꯡꯕ 30-30 ꯄꯤꯕ ꯄꯥꯏꯔꯒꯁꯨ ꯄꯦꯟꯗꯕ ꯄꯣꯛꯇꯣꯏꯅꯦꯕ ꯃꯁꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯗ ꯔꯤꯐꯔꯕꯤꯁ ꯌꯣꯜꯂꯤꯁꯤꯡꯁꯦ ꯑꯩꯗꯤ ꯂꯩꯕ ꯀꯥꯏꯗꯕ꯭ꯔꯥ ꯕ꯭ꯔꯣ ꯂꯩꯕ ꯀꯥꯏꯗꯦ ꯔꯤꯐꯔꯕꯤꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯝꯄꯅꯤꯅ ꯌꯥꯔꯝꯗꯕꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯁꯨ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯁꯤꯟꯇꯣꯛꯑꯒ ꯁꯦꯝꯖꯤꯜꯂꯒ ꯌꯣꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯔꯨꯔꯒ ꯔꯤꯇꯔꯟꯒꯨꯝꯕ ꯇꯧꯔꯛꯄ ꯄꯣꯠꯇꯨ ꯔꯤꯖꯦꯛ ꯄꯣꯠ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛ ꯌꯣꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯩꯝ ꯌꯥꯗꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯐꯕ ꯀꯩꯝꯐꯥꯎ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯕ ꯑꯣꯏꯇꯥꯔꯁꯨ ꯃꯤꯒꯨꯝꯕꯅ ꯔꯤꯇꯔꯟ ꯇꯧꯔꯛꯄ ꯑꯗꯨꯝꯕꯒꯨꯝꯕꯁꯨ ꯑꯗꯨꯝ ꯔꯤꯐꯔꯕꯔꯁꯦ ꯌꯣꯜꯂꯦꯕꯀꯣ USA ꯒꯨꯝꯕꯗꯒꯗꯤ ꯗꯥꯏꯔꯦꯛ ꯁꯦꯀꯦꯟ ꯍꯦꯟꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯌꯣꯜꯂꯦꯕ ꯑꯥꯏꯐꯣꯟꯁꯦ ꯑꯗꯨꯅ ꯔꯤꯐꯔꯕꯤꯁꯁꯦ ꯂꯩꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯑꯩ ꯋꯥꯈꯟꯗ ꯑꯩꯁꯨ ꯂꯩꯕ ꯌꯥꯎꯈ꯭ꯔꯦ ꯔꯤꯐꯔꯕꯤꯁ 1-2 ꯂꯩꯕ ꯌꯥꯎꯈ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯁ꯭ꯇꯣꯔꯗꯒ ꯌꯣꯜꯂꯝ ꯇꯥꯔꯗꯤ ꯃꯗꯨ ꯀꯩꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨꯒꯤ ꯋꯥꯔꯦꯟꯇꯤꯁꯨ ꯄꯤꯔꯛꯀꯅꯦꯕ ꯔꯤꯐꯔꯕꯤꯁ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯅ ꯔꯤꯐꯔꯕꯤꯁ ꯑꯣꯏꯇꯥꯔꯁꯨ ꯊꯥ 5-6ꯒꯤ ꯋꯥꯔꯦꯟꯇꯤ ꯂꯩ ꯁꯤꯒꯨꯝꯕꯗꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯦꯝꯅꯤ ꯈꯣꯠꯅꯤ ꯑꯗꯨ ꯑꯗꯥ ꯂꯩꯗꯅ ꯒꯦꯔꯦꯟꯇꯤ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯏꯁꯤꯡ ꯑꯝꯇꯒ ꯊꯛꯆꯟꯒꯦ ꯏꯁꯤꯡ ꯈꯔ ꯊꯛꯄ ꯋꯥꯠꯄꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯏꯁꯤꯡ ꯊꯛꯏꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯗ꯭ꯔꯤ ꯄꯨꯡ 1-2 ꯆꯪꯉꯦꯅ ꯍꯥꯏꯕꯅꯤꯅ ꯒꯨꯒꯜꯗ ꯉꯁꯥꯏ ꯄꯥꯈꯤꯕꯗ ꯌꯦꯡꯉꯒꯦ ꯂꯥꯏꯚ ꯊꯥꯖꯜꯂꯤ ꯄꯨꯡꯃꯨꯛꯇꯤ ꯐꯥꯖꯜꯂꯛꯑꯦꯗꯅ ꯇꯥꯏꯞꯀꯠꯁꯦ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯐꯈꯤꯕꯁꯨ ꯑꯣꯏꯔꯁꯅꯨ ꯏꯁꯤꯡ ꯈꯔ ꯌꯥꯝ ꯊꯛꯆꯜꯂꯒꯦ YouTube ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯁꯦꯝꯗꯣꯏꯅꯦ ꯆꯨꯋꯤꯁꯤꯟ ꯁꯥꯔꯚꯤꯁ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏ ꯀꯃꯥꯏ ꯇꯧꯒꯅꯣ 40Kꯒꯤ ꯃꯊꯛꯇꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯆꯨꯋꯤꯁꯦ ꯆꯥꯏꯅꯤꯁ ꯕ꯭ꯔꯦꯟꯅꯤ ꯏꯟꯗꯤꯌꯥꯗꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯁ꯭ꯇꯣꯔꯁꯦ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔꯗꯒꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕꯁꯨ ꯋꯥꯠꯈꯤꯅꯤ ꯍꯣꯏ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁꯀꯤꯗꯤ ꯌꯥꯔꯛꯇꯕ ꯌꯥꯎꯔꯒꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯌꯥꯔꯛꯇꯕ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯏꯐ ꯐꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯕ꯭ꯔꯥꯟ ꯑꯣꯏꯗꯣꯏꯅꯤ ꯍꯣꯡꯅ ꯄ꯭ꯔꯥꯏꯁ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯜ ꯍꯣꯡꯅ ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯑꯐꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯝ ꯐꯅ ꯐꯪꯕꯅꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯦꯛꯕꯨꯛ ꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯀꯩꯅꯣꯝ ꯂꯩꯗꯥꯏ ꯑꯦꯄꯜꯒꯤ ꯃꯤꯅꯤ ꯄꯤ ꯁꯤꯗꯣ ꯑꯗꯨ ꯂꯩꯔꯀꯥꯟꯗ ꯃꯣꯅꯤꯇꯔ ꯑꯃꯗ ꯁꯝꯖꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯃꯜ ꯈꯤꯇꯪ ꯍꯣꯡꯊꯔꯛꯀꯗꯣꯏꯅꯦꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯌꯥꯝꯕ ꯆꯤꯀꯟ ꯆꯥꯈ꯭ꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯀꯔꯤ ꯆꯤꯀꯟ ꯆꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯈꯖꯤꯛꯇꯪ ꯑꯗꯨꯝ ꯂꯩꯕꯗ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯅꯤꯔꯛ ꯊꯣꯡ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥꯁꯟꯈ꯭ꯔꯦ ꯏꯕꯨꯡ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗꯔ ꯁꯥꯎꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯁꯥꯎꯔꯤꯅꯣ ꯑꯩꯗꯤ ꯁꯥꯎꯅꯨ ꯃꯆꯥ ꯑꯝꯇꯗꯤ ꯍꯥꯏꯈꯤꯗꯦ ꯁꯥꯎꯅꯕ ꯃꯔꯝ ꯀꯩ ꯇꯧꯈ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯃꯗꯨ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣꯗꯣ ꯁꯥꯎꯔꯦ ꯍꯦꯛꯇ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣꯁꯦ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯥꯎꯔꯤꯗꯨꯏ ꯃꯔꯝꯗꯨꯒ ꯀꯣꯟꯅꯅ ꯁꯤ ꯇꯧꯏ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯇꯥꯏꯃꯤꯡꯁꯦ ꯁꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯃꯆꯥ ꯈꯥꯏꯅ ꯄꯣꯏꯟ ꯇꯨ ꯄꯣꯏꯟ ꯂꯤꯠꯄ ꯌꯥꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯏꯊꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯁꯤ ꯂꯦꯞꯇꯣꯞ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯕꯖꯦꯠ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯐꯥꯎꯕ ꯑꯩ ꯄꯨꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯗꯤꯁꯥꯏꯠ ꯇꯧꯊꯣꯛꯄꯤꯔꯣ ꯄꯣꯠ ꯑꯃ ꯂꯩꯗ꯭ꯔꯤꯉꯩꯗ ꯑꯦꯅꯤ ꯄꯣꯠ ꯂꯦꯞꯇꯣꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯕꯖꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤ ꯊꯕꯛꯁꯤ ꯀꯩꯅꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯒꯦꯝ ꯁꯥꯟꯅꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯄꯦꯄꯔ ꯈꯔ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ DTPꯒꯤ ꯊꯕꯛ ꯈꯔ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯁꯤꯃ ꯗꯤꯁꯥꯏꯠ ꯇꯧꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯤꯃ ꯗꯔꯀꯥꯔ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯕꯖꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯨꯒ ꯆꯥꯅꯕ ꯀꯔꯤ ꯑꯐꯕ ꯄꯣꯠ ꯂꯩꯕꯒꯦꯁꯦ ꯑꯗꯨꯝ ꯈꯟꯗꯣꯛꯄ ꯏꯂꯥꯏ ꯂꯥꯏꯅ ꯐꯗꯣꯏꯅꯦꯕ ꯉꯝꯗꯣꯏꯅꯦꯕ ꯏꯌꯥꯝꯕ ꯐꯨꯠꯕꯣꯜꯗꯤ ꯌꯦꯡꯕ꯭ꯔꯣ ꯍꯥꯏ ꯑꯩꯁꯦ ꯇꯤꯚꯤ ꯂꯩꯇꯦ ꯐꯣꯟꯗ ꯀꯩꯗ ꯌꯦꯡꯕꯁꯤ ꯀꯌꯥ ꯀꯟꯅ ꯌꯦꯡꯗꯦꯕ ꯑꯗꯨꯅ ꯇꯤꯚꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯔꯁꯨ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯝ ꯐꯨꯠꯕꯣꯜꯒꯨꯝꯕꯁꯦ ꯑꯣꯜꯋꯦꯁꯇꯤ ꯌꯦꯡꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯞꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯒꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯉꯤ ꯀ꯭ꯔꯤꯀꯦꯠꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ ꯅꯨꯡꯉꯥꯏꯕ ꯒꯦꯝꯅꯦꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕꯩ ꯃꯇꯝꯁꯨ ꯀꯌꯥ ꯁꯣꯏꯅ ꯐꯪꯗꯕ ꯌꯦꯡꯗꯦ ꯑꯗꯨꯅ ꯒꯦꯝꯒꯨꯝꯕꯁꯦ ꯈꯔ ꯌꯦꯡꯗ꯭ꯔꯦ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ 17 Pro Maxꯀꯤ ꯍꯟꯗꯛꯀꯤ 26 Ultra Pro ꯃꯁꯤ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩ ꯋꯥꯈꯜꯗꯗꯤ
ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯔꯒꯗꯤ ꯑꯩꯗꯤ S26 ꯑꯜꯇ꯭ꯔꯥꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯄꯥꯏꯔꯒꯗꯤ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯟ ꯄꯦꯄꯔꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯩ ꯀꯦꯃꯦꯔꯥ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯛꯄ ꯁꯦꯝꯁꯪꯒꯤ 2nmꯒꯤ ꯆꯤꯞꯁꯦꯠ ꯑꯣꯏꯔꯛꯄ ꯑꯞꯒ꯭ꯔꯦꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯥꯁꯦ 26ꯁꯦ ꯐꯅꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯕꯖꯦꯠ ꯂꯩꯔꯒꯗꯤ ꯃꯗꯨ ꯌꯦꯡꯕ ꯌꯥꯏ ꯀꯔꯝꯕ ꯂꯩꯒꯗꯕꯅꯣ ꯈꯪꯗ꯭रे 40Kꯒꯤ ꯃꯈꯥ ꯚꯤꯗꯤꯑꯣ एडिटिंग ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯚꯤꯗꯤꯑꯣ एडिटिंग ꯅꯨꯡꯉꯥꯏꯕ 90,000ꯃꯨꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯋꯤꯟꯗꯣꯁꯀꯤ ꯀꯩꯅꯣꯗ ꯏꯟꯇꯦꯜꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ i5 10 ꯖꯦꯅꯦꯔꯦꯁꯟ 11 ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯇꯥꯗꯕ ꯑꯃ ꯂꯩꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯑꯗꯨꯒ 8GB ꯔꯦꯝꯗꯒꯤ ꯇꯥꯗꯕ ꯑꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯗꯀꯨꯝꯕ 4GBꯒꯤ ꯑꯣꯏꯔꯁꯨ 8GBꯒꯤ ꯑꯣꯏꯔꯁꯨ ꯗꯦꯗꯤꯀꯦꯇꯦꯗ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯗꯀꯨꯝꯕ ꯑꯃ ꯌꯥꯎ ꯇꯥꯔꯗꯤ एडिटिंꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯑꯅꯤ इबुंग ngसाइदगी फजबी ay ama lay habse kawba adugi ai sauribane saura layne hai oh waro yade channel am lay ase koi kawbudi na te comment toroktabdu da comment do khoi saige mathang mathang tawleba mi sing comment do kanthoga chatpadi an num paringe du da dumai chitha bo ngone sawa yade ina ibung storage full oiradi tera box download tawraga sidna restore hangan ba yaena hai kamai tawno hairo ai yamba ꯇꯦꯔꯥꯕꯣꯛꯁꯇꯣ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯁ꯭ꯇꯣꯔꯦꯖꯇꯣ ꯒꯨꯒꯜꯒꯤ ꯁ꯭ꯇꯣꯔ ꯀꯩꯅꯣ ꯗ꯭ꯔꯥꯏꯚꯀꯨꯝꯕꯗꯒ ꯑꯗꯨꯝ ꯊꯝꯕ ꯈꯔ ꯌꯥꯏ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯍꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯂꯨꯄꯥ 10 ꯐꯥꯎ ꯂꯩꯇꯕ ꯃꯇꯥꯡ ꯌꯥꯎꯕꯅꯤꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯁꯤ ꯑꯩ ꯏꯁꯥꯗ ꯊꯣꯛꯄꯗꯨꯅ ꯑꯩ ꯍꯥꯏꯁꯦ ꯂꯨꯄꯥ 10 ꯐꯥꯎ ꯂꯩꯇꯕ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯇꯟꯖꯥ ꯌꯥꯝ ꯌꯥꯎꯏ ꯍꯪꯐꯝꯁꯨ ꯂꯩꯇꯕ ꯍꯪꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯃꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯁꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯗꯇꯥꯗꯣ ꯁꯦꯐ ꯑꯣꯏꯗꯦꯕ ꯇꯦꯔꯥꯕꯣꯛꯁꯇ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯑꯩꯅꯗꯤ ꯁꯦꯐ ꯑꯣꯏꯅ ꯊꯝꯖꯩꯅꯦ ꯑꯩꯅ ꯗꯇꯥ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯂꯣꯏ ꯌꯦꯡꯕ ꯌꯥꯏꯑꯕ ꯂꯤꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯦꯛ ꯇꯧꯈꯤꯕ ꯌꯥꯏ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔꯛꯀꯅꯦꯕ ꯌꯥꯝ ꯑꯗꯨꯅ ꯏꯁꯝ ꯁꯝꯕꯤꯗ 8GBꯒꯨꯝꯕꯒꯤ ꯑꯣꯏꯔꯁꯨ ꯂꯩꯗꯅ ꯌꯥꯝ ꯍꯣꯡꯉꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 100,000 ꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯃꯌꯥꯝ ꯐꯪꯉꯕꯅꯦ ꯑꯐꯕ 16GB 18GB ꯂꯩꯗꯅ 24 ꯀꯩꯅꯣ GB ꯃꯁꯤꯡꯒꯗꯤ ꯈꯪꯗ꯭ꯔꯦ ꯂꯨꯄꯥ 500ꯅꯒꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ 200-300ꯅꯒ ꯁꯨꯝ ꯐꯪꯕꯅꯦ ꯑꯗꯨꯝꯕ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯂꯧꯔꯀꯥꯟꯗ ꯂꯩꯔꯀꯥꯟꯗ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨꯗ ꯑꯣꯏꯅ ꯀꯣꯄꯤ ꯇꯧꯁꯜꯂꯒ ꯊꯝꯕꯤꯌꯨ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅꯁꯨ ꯍꯦꯛ ꯇꯧꯕꯁꯨ ꯉꯝꯃꯔꯣꯏ ꯀꯅꯥꯝꯇꯅꯁꯨ ꯌꯦꯡꯕꯁꯨ ꯉꯝꯃꯔꯣꯏ ꯑꯩꯅ ꯐꯣꯟꯗꯨꯗꯒꯤꯗ ꯑꯗꯨꯒꯤ ꯗꯇꯥꯗꯣ ꯂꯧꯊꯣꯛꯏ ꯄꯦꯟ ꯗ꯭ꯔꯥꯏꯚꯇ ꯍꯧꯖꯤꯛꯀꯤ ꯐꯣꯟꯗ USB ꯑꯗꯨꯝ ꯁꯝꯃꯒ ꯑꯗꯨꯝ ꯀꯣꯄꯤ ꯇꯧꯕ ꯂꯧꯊꯣꯛꯄꯁꯤꯡ ꯂꯣꯏ ꯌꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯇꯦꯔꯥꯕꯣꯛꯁꯤꯗꯤ ꯁꯦꯐ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ Google Pixel 8a ꯗꯨ ꯐꯒꯗ꯭ꯔꯥ ꯐꯣꯟ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯨꯒꯜꯒꯤ ꯇꯦꯟꯁꯔ ꯍꯥꯏꯕ ꯆꯤꯞꯁꯦꯠꯁꯤꯗꯤ ꯑꯐꯕ ꯆꯤꯞꯁꯦꯠꯇꯤ ꯑꯣꯏꯗꯦ Mac Mini M4 Base 55K to 59K 16GB RAM to 56GB Mac Mini 4 lupa lising yankai mangadagni yankai pawan mo 16GB RAM madudi yam pare to 56GB du kitang storage kitang watt kani storage full oigibna hando mali data kitang chawba tham taragadi data do yamna kya mathau tadaba isagi atoppa hard disk kumba pen drive kumba chawba storage kumba lei taragadi upgrade tawba yabe option kumba lei taradi madu adu kaisu kaibo ide Oppo Reno 15 versus Vivo V70 karamani hena nungaigadangi overall da hai adi Oppo Reno V70 do aina hansu nongma yengragum tawni chongbagido V70 na oigum tawni chapchabadu nisingba ngamdre thadoina aiga paba yaba karam phuba amta hek lakte akara laikibani kana kana no sai soil ga do comment toroke de chat khabjala gyan tadre Huawei phone se India da sell tawdisi karigi hojikse bro hai Huawei se India da gi ban tawre India da layer leitre magi sa brand oi ba sai gi kanom haidai honor ga so loi ban tawrabani honor di amo halakhragum tawbani yana bu proker ken no Huawei di ban tawre India da gi su ban tawre China gi kenone na data privacy gi matang da yam data yam leak oi na ko moi internet server in China da thamakan da consumer myang data se moina sine hena adugi Huawei di America da su ban tawre bane aigi wadi iPhone paiba bada ngaudoi saruk tata thauba nupa amada oina ngauni yam pai yam chumba wafamni tata thauba duna tata dagi sen tala paswai mu manu chalai ba ngamgi paswai iPhone dagi kana ba puthok pa ngamgada si khara tang na thoi hoi
mana phone dunagi video ko semdana YouTube taga natra any atopa platform daga tawdana aduna kana barom da paisa tan ba barom da sinara gadi khangre dan kumata yamba world cup tadi karamba team da support tawbige hai ai je ai yam nungsi da team mai ta gadi ne Brazil jam nungsi hai tare aina Brazil nungsirak pasi mama ngai matam ya bari matam da Ronaldo hoina sanaringi matam Ronaldinho kain sanabado Rivaldo kaina triple R kaina am phawri matam da dai wai da na nusi ki hai tare dai dai nusirak nusi po nusi adum ai Brazil ji khra dum nusi adum moi kap ka di lo ngam ki da basi am kuire ai itau huran ba karan tagraba mayam do amata hek lakte mi ai hoi hojik fawgi oine 20k karamba phone leibana phangani haibiro camera da fazaba asai haibado Samsung gi do yengba ai camera khaki damakta khallagadi adu lupa lising kun bawgi manung dadi abhaba hojik hojik ki matam da laitre adubu Realme gi phone khara launch tor kadaba lairi adu launch tor pa yeng ngai raga leibadi ya ne khalle khanda yeng asi maman se kya da lakano ai HP or SS40K average ta leiba yaba video editing tongaiba SS ki leibani SS ki Vivo Book 14 la kainom leibani ko adu maming do chapsan di khangdre madu oi leibe aina sa have the specification adu chang da phangda ragadi any brand ge dam leibe yare ibung 5K da phone phasu phaba phangadra phangni tabu tabu second hand gumba refurbish gumba leiba adunen fane adu budget oi tardi samna ai ganda lupa lising 35 buki maya da loss of phone je lising manga ai dai da hojik adum ilai lai phangni ai tare online da casify gumba check to matam da phangdoin kamaina no bro Android tagi iOS phone ke hanu gyan tare singsina use marang kaina lai sibu hai iOS ki marang kaina use lai hai se kaino hai kanda Apple ki phone sing di long lasting one sahi mari manga dum sina be ai ko Android chu sina badi ai phasan section na sina raga ya de ai dina te do kitang keno se batam kuina sang na sina base mam na section na sina base Apple ki phone sing ni khara di hele ai ni sum ubada adu na no bo phone ma lang matan no bo phone to pam lai ne bhana da ari bi yon throk pe dum marang kaina lai base iPhone na khara hen lai bu do ai to e khon market to ubase after sales have pano se value se yam lai bagi su lai bani hai tare Android ke di mina lupa lising tara pi lai phone da lising manga da yon to ke da tangkai da ngarang tham tanga phare ba phone ma yon to ke ai da laining de ba mi pa Apple ki di or di lai gine ba ra ra da mai na khara su lai bai ne lawa da kana itom ta karan phu si nuai te kari gi nuai ta buno dum comment tok salo dum pari sini mayam se dum chana ba dum pa khum pijarak chane hangba ta le ko noi tare anda ki world cup tok pa yai haini si sum bro lan ka selak padi idea lai bi bro yam bai world cup si tok padi ayo khanda toy maram di pura world war oina pajana chong large scale da lan thengna khar ga di hoi tok ki be ado hujik sumaina leba ani hom ama ani adum maji tawusi dum taw khini masidi am sang sat khini hai tare yam sang sat khini masidi loi khiroi pa aduna world cup tok pa yabagi matang sidi ai wakanda hojik phaugi roiba condition sina di to oina khalli ko aduga kanjala agadi to khibasu yai aduga hoi adumaina lei hai tare thadoi sana nang ngaurabo ai la ai ri ngauru adune lakani hai tare ibung ai di ahan badane moina feeling ba maman pi da so ai di 5K da lauge adum haini takpo bugala de nung bhaw to me de nung ti ki ngang na ba tandra dum pijarak chane mane dum taktra so aphaba dum leini ko adui sang du da dum top smartphone in India se kari ni haine khan ge bro yo akhalda brand da oina haidoira model da oina haidoira particular phone da oina haidoira brand da oina haitara gadi ayo wakhanda ko iPhone en lawni madam di iPhone na phai haibu na te khon manipur da yam pai ni haibu da te ko India da di iPhone jam pai ba Bangalore da ko iPhone launch so bunu mita
store mangda queue je ekta saw mi khana bi chang da ling iPhone se ngau bi chang mi am lai andak chahi 16 la 17 pro lo mathang chahi 18 pro la kan 17 yo do 18 bai ge mi am lai adadi khoi sapri me ama hindi da ke sapri ai tare ne dum ma ama iPhone pai ra ga mai chara hela su nong yu ra su jinga kup ta ba kai no gi yum da lai ra su phalang sikai da le su iPhone pai ki da ya de ba lai mi am lai ba duna iPhone se na market share ji ya ba ne na iPhone na khara fai na ai ngai ai ngau re nang lak ta ba dai hai mane ngau ba ya de wakhan pathabiu ngau matam sadri pung 13 minute 35 chale pung 13 makhai da live ti loisin jage yamna hangakpaga chap chana ina pakom pibra hangre iba noi bungo lai pung kya phawba tawdino hawjito wari su tungai khalak pasida ha mani wari du jita ngai khalai aina haibaga yamna comment tawsalak baga ai comment pa ding aina haige tawda haido khrabni ko ado adamaina khalle ado thada sanagi phone leire aba sani tayani sidai phau khara tarakani haire okay mahesh na phoji pige daba mali mahesh ki phone ama masi mahesh ki jo wakhanam lakpa male yengasi tamai to bunoi do khoi myam leiri babok yami mahesh nang khra haido ki buwa de ngak patai yambagi khwaidagi pamba football player se kanano hauji hujik sanariba mi do oidura hana sanagraba ariba da su haibe yabra aya hana sanagi da ariba da hai taragadi aidi ari Ronaldinho kain leram do nele asyam leida sa phau phau nusi nusi player me Zidane kain leibu do adaidi kari hai gre Germany ki keeper do mami ji kaw so sati world number 1 keeper ni ne adaidi Germany ki Muller kain lai ki do moi da dum pamba player ogi haju ji sanari ba da hai taragadi manai ba swam thira ba player am lei mai gi life da cup am ta chowa world cup am ta lo ba do khwai popular oi ba di oi ba Cristiano Ronaldo lei ri ko to baina Messi di cup lo the na mamang da bro de ji kari brand gi ai Samsung gi pai ai ngamagadi ai makata na Samsung adum pai gi gen khalle aduga ai Apple gi keno su kitang ecosystem su explore tawning adu atopa phone brand su phati ai dinate specification ni matun budget ka chana ga adum pai bi ai khalle ju ji ke Samsung pai ri me sa di tang male kha taw hai ri tarakani soidna ma tani da nangine hadi loi thado ge hai ma paisa bu lo dana to ki phasu ai ko thadoi nang khangda pe ni mahesh 85 pirage sani di tangmale hai ko adu so dum yarakani ma de pulap ta tho ge ai sini lore wari thadoi aina hai dini dum lakani dum tholakani mahesh na soidana ma silani babo khoi leri u mi myam loi leri mahesh na haido ki bu jawa ni ngai ngak ti se khoi yeng ga dor ni mahesh nupa thopo nupa amne mina haige wada haige ba wadi tawduna to oyena khanba dumba yamna mathongna maning je leiba maring khawa nupa macha amne soidana thabon no drakane na khalle khangde aige motadi ichan thadoi gi phone amatadi pibiyo koi gi nungsiba ichani mane mehesna amadi soidara pirani yamba sidi mayamna uraba sakhi ni khoi mayam leise sidi soidana ma sien be aroi dabne bro thaina BlackBerry gi phone si gi matang kitang khangni hai hoi ngasai keno gi BlackBerry gi phone gi matang do Nokia gi to mai na ai da sim gen di khan mane bro ai ne nokning bam le nokning badi hai ya de ai na ngak ba hai tare ne khoi Manipur da ne afaba information mayam da kanaba ya ba antragana sum akhang ba khara knowledge sum share taw da shauning ba pok pa mi su leiba ma le ba ko lei na khalle ba ina asine ngai se afaba hai da saw ji kai no sini da ina khalle aina seran toran oida pa da pangang ai gi wa kha ta mi atop pa su ni ko ai dum ya thing ne oida pa da pangang jan nam thak taw sala kan da oi ga di mana si tawi aran ga thabam tawi na sawrak po ta di hoi maram chai chumi hai ge ba ko ai sum yeng na top creator sing jo apha pokta apha phaja video sem kan negative head comment to mi myam thine ma si ngak pani ai ngak ta bangum de duna hala no ki ai mata sum cham cham na edom video ma mayam thagat ta bu koi re sum
ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯔꯤꯀꯣꯜ ꯇꯧꯕ ꯑꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧ ꯀꯥꯟꯗ ꯑꯩꯁꯨ ꯑꯗꯨꯝ ꯎꯏꯌꯦꯕ ꯈꯔ ꯀꯣ ꯑꯩ ꯉꯛꯏ ꯑꯣ ꯑꯩꯅ ꯍꯥꯏꯖ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯁꯤꯅꯤꯗ ꯑꯔꯥꯟꯕ ꯑꯩꯉꯣꯟꯗ ꯃꯤꯁꯂꯤꯗꯤꯡ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕꯕꯨ ꯍꯥꯏꯔꯗꯤ ꯁꯤꯕ ꯐꯥꯎꯕꯗ ꯉꯝꯅꯤꯅ ꯇꯨꯔꯦꯟ ꯆꯣꯡꯊꯔꯒ ꯑꯊꯦꯟꯕ ꯖꯒꯥ ꯑꯣꯏꯔꯝꯗꯅ ꯁꯤꯁꯨ ꯁꯤꯍꯧꯗ ꯁꯨꯖꯜꯂꯒ ꯂꯩꯖꯅꯤꯀꯣ ꯍꯥꯏ ꯃꯥꯅꯦ ꯑꯗꯨ ꯃꯥꯗꯤ ꯁꯤꯔꯣꯏ ꯇꯨꯔꯦꯟꯗ ꯆꯣꯡꯊꯔꯦ ꯉꯥ ꯐꯥꯔ ꯀꯥꯈꯠꯂꯛꯀꯅꯤ ꯆꯤꯡꯗ ꯊꯥꯒꯠꯈ꯭ꯔꯦ ꯁꯤꯡ ꯆꯠꯂ ꯀꯨꯝꯃꯛꯀꯅꯤ ꯃꯥꯗꯤꯀꯣ ꯌꯥꯝꯅ ꯇꯧꯒꯦꯇ ꯉꯝꯕ ꯀꯩꯅꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯦꯁꯅ ꯌꯥꯏꯐꯔꯦ ꯃꯥꯅꯦ ꯏꯌꯥꯝꯕ ꯃꯍꯦꯁꯅ ꯌꯥꯏꯐꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯆꯔꯦ ꯃꯌꯥꯝꯅ ꯁꯥꯈꯤꯅꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯐꯣꯟ ꯄꯤꯔꯝꯃꯤ ꯍꯥꯏꯌꯦ ꯃꯥꯅꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯗꯨꯅꯦ ꯋꯥꯏꯈꯤ ꯍꯥꯏꯁꯦ ꯋꯥꯏꯈꯨ ꯀꯜꯆꯔ ꯍꯥꯏꯁꯦ ꯃꯥꯅꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯉꯛꯄꯅꯦ ꯑꯩꯉꯣꯟꯗ ꯇꯧꯏ ꯍꯥꯏꯕꯩ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯃꯣꯏꯅ ꯍꯥꯏꯔꯁꯨ ꯇꯧꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯣ ꯆꯨꯝꯃꯦꯅ ꯈꯜꯂꯒꯗꯤ ꯑꯐꯕ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯃꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤꯒꯗꯧꯕ ꯊꯕꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯧꯗꯣꯏꯗꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯎꯏꯌꯦꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕꯀꯣ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯀꯃꯦꯟꯒ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯃꯤꯅ ꯑꯐꯕ ꯍꯥꯏꯗꯨꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯑꯉꯛꯄꯅꯦ ꯑꯁꯤꯃꯗꯤ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕꯁꯨ ꯂꯩ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ ꯑꯗꯨ ꯋꯥꯔꯧꯕꯗꯤ ꯁꯥꯎꯕ ꯌꯥꯄꯣꯟꯇꯦ ꯃꯍꯦꯁ ꯐꯣꯟꯁꯨ ꯂꯩꯔꯕꯅꯤꯅ ꯂꯩꯔꯦ ꯍꯥꯏꯔꯦ ꯍꯟꯗꯛ ꯌꯥꯎꯁꯪꯁꯤꯗ ꯅꯚꯥꯏ ꯑꯃꯇꯒ ꯄꯤꯕꯤꯔꯗꯤ ꯀꯣ ꯈꯨꯃꯨ ꯊꯣꯛꯑꯒ ꯃꯤꯡꯊꯣꯟꯁꯦ ꯍꯣꯡꯒꯗꯕ ꯑꯗꯨ ꯌꯧꯔꯗꯤ ꯅꯪ ꯐꯣꯟꯗꯤ ꯂꯥꯏꯔꯗꯅꯅꯦ ꯄꯥꯈꯣꯡꯐꯧ ꯂꯥꯛꯇꯕ ꯌꯥꯏ ꯋꯥꯔꯤ ꯑꯃ ꯑꯗꯨ ꯃꯔꯛꯇꯨꯗ ꯀꯩꯅꯣꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯈꯪꯉꯦꯕ ꯃꯦꯁ ꯁꯣꯛꯀꯤꯡ ꯆꯠꯂꯝꯗꯅꯅꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯆꯤꯡꯕꯗꯣ ꯑꯩ ꯅꯤꯛꯇꯅ ꯂꯩꯔꯝꯗꯣꯏ ꯄꯣꯠꯅꯤ ꯕ꯭ꯂꯦꯛꯕꯦꯔꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯕ꯭ꯂꯦꯛꯕꯦꯔꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅꯤ ꯕ꯭ꯂꯦꯛꯕꯦꯔꯤꯒꯤ ꯋꯥꯔꯤ ꯈꯛꯇ ꯅꯠꯇꯅ ꯃꯣꯇꯣꯔꯣꯂꯥꯕꯨ ꯑꯣꯏꯔꯁꯨ ꯆꯦꯅꯦꯜ ꯀꯩꯅꯣ ꯈꯔꯒꯤ ꯃꯇꯥꯡꯗ ꯀꯝꯄꯅꯤ ꯈꯔꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦꯅ ꯑꯩ ꯈꯜꯂꯤꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤꯁꯦ ꯑꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯩ ꯀꯥꯏꯒꯦ ꯉꯥꯏꯕꯇꯪ ꯈꯜꯂꯣ ꯑꯗꯨꯝ ꯅꯣꯀꯤꯌꯥꯒꯤ ꯁꯦꯝꯈꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯡꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕ ꯅꯨꯡꯉꯥꯏꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯁꯟꯗꯦ ꯃꯔꯛꯁꯤꯗ ꯉꯥꯏꯕ ꯋꯥꯕꯗꯣ ꯂꯥꯏꯔꯤꯛ ꯉꯥꯏꯕ ꯋꯥꯕꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯄꯁꯦ ꯀꯩ ꯀꯥꯏꯒꯦꯅ ꯈꯜꯂꯦ ꯑꯦꯁꯣ ꯄꯥꯝꯂꯒ ꯀꯦꯁꯣ ꯐꯪꯉꯦ ꯍꯥꯏꯗꯣ ꯇꯥꯖꯅꯤ ꯍꯥꯏꯌꯦ ꯃꯍꯦꯁ ꯋꯥꯇꯥ ꯊꯦꯂꯛꯏꯁꯤꯅꯦ ꯌꯦꯡꯉꯣ ꯃꯍꯦꯁ ꯀꯣꯆꯤ ꯀꯣꯠꯄ ꯍꯧꯔꯛꯑꯦ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯏꯁꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣ ꯁꯥꯔ ꯑꯦꯁꯦꯁꯀꯤ ꯚꯤꯚꯣ ꯕꯨꯛ ꯒꯣ 14 ꯔꯥꯏꯖꯟ 3 ꯑꯣꯏ 8 GB 256 GB ꯑꯣꯏ ꯁꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯔꯥꯏꯖꯟ 3ꯗꯤ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯔꯥꯏꯖꯟ 5ꯀꯨꯝꯕ ꯌꯦꯡꯉꯣ ꯔꯥꯏꯖꯟꯒꯤꯗ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨꯒ ꯏꯟꯇꯦꯜꯒꯤ ꯑꯣꯏꯔꯒꯅ ꯏꯟꯇꯦꯜ i5ꯀꯨꯝꯕ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤ ꯃꯗꯣ ꯑꯗꯣ SSD ꯑꯣꯏꯕ ꯀꯣ HDD ꯅꯠꯇꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕꯗꯣ ꯅꯠꯇꯕ SSD ꯑꯣꯏꯕ ꯈꯣꯠꯄꯗꯨꯗꯤ ꯌꯦꯡꯉꯣ SSD ꯑꯣꯏꯔꯒꯗꯤ ꯕꯨꯠ ꯑꯞ ꯇꯧꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯀꯣꯄꯤ ꯀꯩ ꯍꯥꯏꯅꯤ ꯔꯤड ꯑꯦꯟ ꯔꯥꯏꯠꯀꯤ ꯁ꯭ꯄꯤꯠꯁꯦ ꯑꯗꯨꯝ ꯃꯥꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯀꯅꯦꯕ ꯈꯤꯇꯪ ꯊꯨꯕ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ SSD ꯑꯣꯏꯕ ꯌꯦꯡꯉꯣ 256 GB ꯑꯣꯏꯔꯒꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯗꯥꯇꯥ ꯃꯌꯥꯝ ꯍꯥꯞꯄꯛꯄꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯁ꯭ꯇꯣꯔꯦꯖ ꯆꯥꯎꯕꯗꯤ ꯐꯩ ꯑꯗꯣ ꯏꯁꯥꯒꯤ ꯑꯇꯣꯞꯄ ꯄꯦꯟ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯍꯥꯔꯠ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯈꯜꯂꯦ ꯂꯦꯞꯇꯣꯞꯁꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯑꯊꯨꯕꯗ ꯗꯔꯀꯥꯔꯗꯤ ꯑꯣꯏꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ i5 ꯅꯠꯇ꯭ꯔꯒꯅ Ryzen 5ꯀꯨꯝꯕ ꯌꯦꯡꯉꯣ ꯉꯝꯃꯒꯗꯤ i5ꯇꯨ ꯍꯦꯟꯗꯣꯛꯄ i7 i9 ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨ ꯕꯖꯦꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕ 40K ꯐꯥꯎꯒꯤ ꯃꯅꯨꯡꯗꯨꯗ ꯑꯣꯏꯇꯥꯔꯗꯤ i5ꯅꯗꯤ ꯈ꯭ꯋꯥꯏ ꯕꯦꯁ ꯑꯣꯏꯔꯅꯤ i5 ꯅꯠꯇ꯭ꯔꯒꯁꯨ i3ꯒꯨꯝꯕ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ 12 13 ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯑꯗꯨꯋꯥꯏꯒꯤ ꯌꯥꯝ ꯂꯦꯇꯦꯁ ꯑꯣꯏꯕ ꯑꯣꯏꯇꯥꯔꯦ 10 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ ꯑꯣꯏꯗꯤ ꯌꯦꯡꯕꯤꯔꯨꯔꯅꯨ ꯃꯍꯦꯁ ꯀꯦꯁꯣꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯁꯣꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯦ ꯍꯥꯏꯕꯁꯤꯗ ꯊꯣꯛꯑ ꯂꯣꯏꯔꯦ ꯍꯥꯏ ꯋꯥꯔꯤꯁꯦ ꯂꯨꯒ꯭ꯔꯖꯥꯠꯅꯤꯀꯣ ꯃꯍꯦꯁ ꯅꯪ ꯈꯪꯉꯣꯏ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯁ ꯌꯥꯝꯅ ꯂꯨꯕ ꯄꯨꯔꯥ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯐꯝ ꯇꯥꯔꯦ ꯃꯁꯤꯗꯤ ꯀꯩꯅꯣꯅ ꯀꯕꯤ ꯀꯔꯤ ꯍꯥꯏꯒꯔꯦ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯍꯣꯏꯅꯒ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯆꯦꯇꯔꯖꯤ ꯍꯣꯏꯅ ꯑꯥꯔꯊ ꯉꯍꯟꯗ꯭ꯔꯗꯤ ꯉꯝꯃꯔꯣꯏ ꯁꯤ ꯃꯇꯥꯡꯁꯤꯗꯤ 40K ꯑꯦꯚꯔꯦꯖꯇ ꯕꯦꯁ ꯑꯃ ꯑꯣꯏꯕ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯤꯟꯖꯅ ꯍꯥꯏ ꯂꯩꯔꯦ i5 ꯅꯠꯇ꯭ꯔꯒꯅ Ryzen 5ꯀꯨꯝꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ
ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯤ ꯏꯁꯤꯡ ꯊꯛꯄ ꯀꯥꯎꯔꯦ ꯏꯁꯤꯡ ꯑꯃꯨꯛꯀ ꯊꯛꯀꯦ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤ ꯕꯣꯇꯜꯁꯦ ꯂꯣꯏꯁꯟꯒꯦ ꯇꯧꯕꯅꯤ ꯉꯝꯃꯣꯏꯗꯣꯔꯤ ꯃꯤꯅꯤꯠ 6 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯝ ꯏꯁꯤꯡ ꯊꯛ ꯂꯩꯇꯥꯕ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯗꯤ 5G ꯅꯦꯠꯋꯥꯔꯛ ꯑꯟꯂꯤꯃꯤꯇꯦꯠ ꯍꯥꯏꯔꯒ ꯑꯣꯏꯗꯕ ꯌꯥꯎꯔꯤꯁꯦ 5G ꯐꯪꯗꯕꯒꯤꯔ ꯍꯣꯏ 5G ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯒꯤꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯏꯌꯥꯔꯇꯦꯜꯗꯤ ꯀꯌꯥ ꯇꯧꯗꯕꯅꯦ ꯖꯤꯑꯣꯗꯤ ꯑꯗꯨꯝ ꯄꯤꯕꯅꯦ co.com ꯍꯥꯏꯅ ꯏ ꯂꯩꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯦꯁ ꯀꯨꯟꯗ꯭ꯔꯥꯄꯨꯔꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤ ꯌꯥꯔꯦꯅꯦ ꯑꯣ ꯋꯥꯔꯨꯔꯅꯨ ꯚꯥꯏ ꯍꯥꯏꯔꯤ ꯃꯍꯦꯁꯅ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏ ꯁꯤꯜꯂꯛꯀꯗꯧ ꯃꯥꯜꯂꯤ ꯃꯥꯒꯤ ꯀꯃꯦꯟꯁꯤꯀꯣ ꯎꯕꯗ ꯑꯁꯥ ꯑꯃꯗꯤ ꯎꯏ ꯑꯔꯥꯞꯄꯗ ꯊꯥꯡꯃꯩ ꯃꯉꯥꯟ ꯑꯃ ꯎꯕꯒꯨꯝꯕꯅꯤ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯊꯕꯛ ꯑꯣꯟꯊꯣꯔꯛꯄ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ꯀꯃꯦꯟ ꯑꯃ ꯄꯥꯕ ꯂꯣꯏꯔꯒ ꯍꯥꯏꯕ ꯂꯣꯏꯔꯒ ꯏꯁꯤꯡ ꯊꯛꯑꯣ ꯂꯣꯏꯅꯕ ꯆꯥꯔꯦ ꯃꯥꯅꯤ ꯑꯗꯨ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥ ꯂꯣꯏꯔꯕꯅꯤꯅ ꯏꯁꯤꯡ ꯑꯃ ꯊꯛꯑꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯒꯦ ꯏꯌꯥꯝꯕ ꯑꯩꯁꯦ ꯐꯣꯟ 5G ꯐꯣꯟ ꯑꯃ ꯑꯝꯇ ꯂꯩꯗ꯭ꯔꯤ ꯑꯝꯇ ꯂꯩꯒꯦ ꯈꯜꯂꯤ 5G ꯑꯟꯂꯤꯃꯤꯇꯦꯠꯁꯤ ꯆꯍꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯅꯤ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯐꯥꯎꯗꯤ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯃꯊꯪ ꯆꯍꯤꯗꯒꯗꯤ ꯊꯥꯖꯗꯦ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯨ ꯄ꯭ꯔꯥꯏꯁ ꯍꯥꯏꯛꯇꯤ ꯈꯔ ꯂꯥꯛꯑꯅꯤ ꯔꯤꯆꯥꯔꯖꯁꯦ ꯑꯗꯨꯕꯨ 5Gꯒꯤ ꯑꯟꯂꯤꯃꯤꯇꯦꯠꯁꯤꯗꯤ ꯈꯔ ꯄꯤꯛꯅꯤ 5Gꯁꯦ ꯅꯧꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯕꯒꯤꯀꯣ ꯃꯌꯥꯝꯁꯦ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯣꯐꯔꯒ ꯊꯥꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯕꯩ ꯋꯥꯅꯦꯕ ꯃꯁꯤꯒꯤ ꯂꯣꯏ ꯐꯨꯒꯠꯂꯛꯈꯤꯅꯤ ꯑꯗꯨꯅ ꯐ꯭ꯔꯤ ꯑꯣꯏꯔꯤꯉꯩꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯍꯧꯕ ꯁꯤꯖꯤꯟꯅꯍꯧꯔꯣꯁꯨ ꯉꯥꯏꯔꯦ ꯑꯩꯗꯤ ꯕ꯭ꯔꯣꯁꯦ ꯀꯩ ꯖꯣꯕꯇ ꯂꯩꯒꯦ ꯍꯥꯏ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯗꯤ ꯅꯣꯀꯔꯤ ꯍꯥꯏꯗꯅꯀꯣ ꯅꯣꯀꯔ ꯍꯥꯏꯗꯨꯒꯤ ꯂꯥꯛꯄ ꯋꯥꯍꯩꯁꯦ ꯃꯤꯅꯥꯏ ꯍꯥꯏꯗꯨꯅꯦ ꯅꯣꯀꯔ ꯍꯥꯏꯗꯤ ꯃꯤꯅꯥꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯤ ꯌꯥꯝ ꯄꯤꯛꯄ ꯃꯤꯅꯥꯏ ꯑꯃ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯗꯣ ꯊꯕꯛꯁꯦ ꯈꯔꯅꯤ ꯃꯥꯡꯗ ꯑꯃ ꯇꯧꯔꯝꯃꯦ ꯍꯟꯗꯛ ꯑꯃꯨꯛ ꯁꯤꯜꯂꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯅꯥꯔꯨꯇꯣ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯌꯥꯝ ꯏꯕꯨꯡ ꯁꯥꯝꯗꯅꯤꯀꯣ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯈꯔ ꯍꯥꯏꯌꯣ ꯑꯩꯁꯦ ꯁꯤꯠꯇ꯭ꯔꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏ ꯃꯥꯅꯦ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯁꯤꯜꯂꯛꯑꯅꯤ ꯅꯪꯒꯤ ꯅꯕꯨꯡ ꯁ꯭ꯌꯥꯝꯅ ꯏꯌꯥꯝꯕ ꯁ꯭ꯌꯥꯝꯅ ꯃꯥꯒꯤ ꯃꯁꯦꯠ ꯅꯨꯄꯥ ꯍꯥꯏꯕ꯭ꯔꯥ ꯃꯌꯥ ꯅꯨꯄꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯨꯒꯤ ꯁꯤꯜꯂꯒꯦꯅ ꯅꯍꯥꯟꯋꯥꯏ ꯍꯥꯏꯕꯗꯤ ꯅꯪꯅ ꯌꯥꯗꯦ ꯑꯗꯣ ꯉꯁꯤ ꯂꯥꯏꯚꯁꯤꯗ ꯋꯥꯔꯤ ꯂꯣꯏꯊꯣꯛꯅꯔꯁꯤ ꯃꯇꯝꯁꯨ ꯌꯥꯝꯗ꯭ꯔꯦ ꯃꯤꯅꯤꯠ ꯀꯌꯥ ꯂꯩꯔꯤ ꯃꯤꯅꯤꯠ 4ꯇ ꯉꯥꯏꯔꯤꯁꯤꯗ ꯋꯥ ꯂꯣꯏꯊꯣꯛꯅꯔꯁꯤ ꯏꯌꯥꯝꯕ ꯄꯥꯎꯈꯨꯝ ꯑꯝꯇ ꯁꯠ ꯍꯦꯛꯇ ꯇꯧꯁꯟꯕꯤꯀꯣ ꯀꯨꯏꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯋꯥ ꯆꯥꯛ ꯉꯥꯡꯅꯕ ꯊꯦꯡꯅꯗꯦ ꯑꯃꯨꯛꯇ ꯆꯠ ꯂꯣꯏꯁꯟꯁꯤ ꯊꯥꯗꯣꯛꯏ ꯐꯣꯟꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯕꯤꯗꯣꯏꯅꯣ ꯃꯌꯥꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯝꯇ ꯍꯧꯔꯝꯃꯣ ꯏꯅꯥꯎ ꯃꯍꯦꯁ ꯍꯥꯏꯔꯤꯀꯣ ꯃꯍꯦꯁ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯅꯝꯂꯩ ꯂꯩꯁꯜꯂꯦ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯍꯜꯂ ꯈꯪꯉꯣ ꯍꯥꯏ ꯃꯍꯦꯁ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯂꯨꯏ ꯃꯁꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯐꯝꯅꯤ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯑꯗꯩꯗꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯍꯣꯏ ꯒꯨꯜꯖꯥꯔ ꯍꯣꯏꯒꯨꯝꯕꯅ ꯑꯥꯔꯊ ꯍꯟꯗ꯭ꯔꯗꯤ ꯀꯌꯥ ꯄꯥꯛ ꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯦ ꯑꯥꯔꯊꯁꯦ ꯂꯨꯗ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯋꯥꯒ ꯉꯥꯡꯐꯝ ꯂꯩꯔꯝꯃꯔꯣꯏ ꯂꯩꯒ ꯐꯥꯖꯤꯜꯂ ꯂ ꯇꯧ ꯂꯩꯔꯝꯃꯅꯤꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯣꯏꯔꯥ ꯊꯥꯗꯣꯏꯗ ꯑꯣꯏꯗꯣꯏꯔꯥ ꯊꯥꯗꯣꯏꯗ ꯍꯪꯕꯗꯤ ꯃꯥꯜꯂꯤ ꯀꯣ ꯑꯕꯨꯡ ꯆꯥꯅ ꯍꯪꯉꯤꯁꯦ ꯊꯥꯗꯣꯏ ꯆꯍꯤꯗꯣ ꯅꯨꯄꯤꯗ ꯆꯍꯤ ꯍꯪꯕꯁꯤꯗꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯅꯗꯦ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗ ꯆꯍꯤ ꯍꯪꯕ ꯅꯨꯄꯥꯗ ꯇꯣꯂꯣꯞ ꯍꯪꯕꯁꯦ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯀꯩꯗꯧꯅꯨꯡꯗ ꯐꯪꯉꯣꯏ ꯑꯗꯣ ꯃꯍꯦꯁ ꯀꯩꯅꯣ ꯑꯕꯨꯡꯆꯥ ꯀꯌꯥ ꯁꯨꯔꯦꯅ ꯈꯨꯝꯃꯛꯀꯦ ꯌꯦꯡꯁꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯅꯔꯒ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯗ ꯀꯌꯥ ꯍꯥꯞꯆꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯀꯌꯥ ꯈꯥꯏꯗꯣꯛꯑꯒ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯟꯅꯔꯁꯤ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯁꯅꯥ ꯅꯪꯗꯤ ꯑꯅꯤ ꯊꯣꯛꯑꯦꯅ ꯍꯥꯏꯔꯝꯕꯤ ꯌꯥꯏꯌꯦ ꯊꯥꯖ ꯃꯥꯟꯕꯤꯔꯣꯕꯅ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯦ ꯑꯣ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤꯅꯦ ꯁꯥꯏꯊꯣꯟꯗꯒꯤꯅꯦ ꯊꯥꯖ ꯃꯥꯟꯕꯤ ꯃꯍꯦꯁꯇ ꯃꯍꯦꯁ ꯀꯥꯏꯗ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯟꯄꯦꯠ ꯇꯧꯔꯒ ꯍꯣꯂꯤꯋꯨꯗ ꯑꯣꯔ ꯕꯣꯂꯤꯋꯨꯗ ꯑꯅꯧꯕ ꯃꯨꯚꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕ ꯋꯦꯕꯁꯥꯏꯠ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯗꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄꯗ ꯌꯥꯝ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ
mayamda kꯩꯅꯣꯗꯣ misleading ꯑꯣꯏꯕ ꯑꯗꯩꯗꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯁꯟꯗꯣꯛꯄ ꯀꯩꯅꯣ ꯊꯣꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯑꯗꯨꯒꯤꯗꯣ ꯍꯥꯏꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯆꯦꯅꯦꯜ ꯑꯩꯅ ꯈꯪꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯂꯩ ꯗꯥꯏꯔꯦꯛ ꯐ꯭ꯔꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯕꯀꯣ ꯑꯗꯨꯝꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯑꯣꯏꯅꯒ ꯁꯦꯝꯃꯒ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯣꯂꯤꯁꯤ ꯃꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯈꯥꯗ ꯌꯥꯗꯦ ꯑꯗꯨꯅ ꯆꯦꯅꯦꯜꯗ ꯁ꯭ꯇ꯭ꯔꯥꯏꯛꯀꯨꯝꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯗꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩ ꯆꯍꯤ 19 ꯐꯥꯎꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯇꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯃꯍꯦꯁ ꯀꯩꯅꯣ ꯉꯁꯥꯏ ꯑꯕꯨꯡꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯨꯄꯥꯗꯤ ꯅꯝꯂꯩ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯥꯅꯁꯨ ꯌꯥꯔꯦ ꯆꯍꯤꯁꯦ ꯇꯧꯕꯅꯦ ꯆꯍꯤꯁꯦ ꯑꯩꯁꯨ 19 18 30 ꯑꯁ꯭ꯋꯥꯏꯐꯥꯎꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯆꯍꯤꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯐꯥꯎ ꯇꯧꯏ ꯑꯗꯣ ꯅꯨꯄꯤꯗꯤ ꯑꯃꯨꯛ ꯂꯩꯁꯥꯕꯤꯗꯤ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦ ꯃꯁꯥꯅꯁꯨ ꯑꯩꯗꯤ ꯂꯤꯔꯦꯅꯁꯨ ꯍꯥꯏꯔꯤꯕꯅꯤ 19 ꯍꯥꯏꯁꯤꯗꯒꯤ ꯀꯌꯥ ꯍꯥꯞꯆꯤꯟꯒꯦꯕꯅꯣ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯑꯪꯀ ꯑꯃ ꯈꯣꯠꯂꯣ ꯑꯗꯨꯝ ꯐꯣꯜ ꯇꯥꯔꯛꯀꯅꯤ ꯏꯌꯥꯝꯕꯁꯦ ꯃꯦꯔꯤꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯟꯃꯦꯔꯤꯠꯂꯣ ꯍꯥꯏ ꯃꯦꯔꯤꯠ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯟꯃꯦꯔꯤꯠ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯥꯔꯊꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯞ ꯆꯥꯕ ꯍꯥꯏꯔꯔꯣꯏꯒꯦ ꯄꯥꯎꯈꯨꯝꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯃꯦꯔꯤꯠꯁꯨ ꯅꯠꯇꯦ ꯑꯟꯃꯦꯔꯤꯠꯁꯨ ꯅꯠꯇꯦ ꯀꯩ ꯍꯥꯏꯁꯤꯒꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯁꯤꯒꯦ ꯄꯥꯎꯈꯨꯝꯁꯦ ꯑꯥꯔꯊꯁꯦ ꯑꯝꯇ ꯊꯤꯔꯛꯈꯤꯒꯦ ꯊꯥꯗꯣꯛꯏ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯏꯆꯟ ꯅꯪ ꯍꯟꯗꯛ ꯆꯍꯤꯗ ꯂꯩꯁꯥꯕꯤ ꯂꯣꯏꯁꯤꯜꯂꯅꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯃꯨꯟꯅ ꯃꯨꯟꯅ ꯈꯜꯍꯧꯔꯣ ꯍꯥꯏ ꯃꯥꯅꯦ ꯍꯟꯗꯛ ꯆꯍꯤꯗ ꯂꯩꯁꯥꯕꯤ ꯐꯝ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯃꯁꯤꯗꯤ ꯃꯌꯥꯝꯗ ꯆꯥꯛ ꯄꯤꯖꯗꯅ ꯃꯌꯥꯝꯗ ꯆꯥꯛ ꯈꯥꯡꯗꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯏꯌꯥꯝꯕꯅ ꯍꯥꯏꯈꯤꯕ ꯂꯣꯏꯔꯕꯅꯤ ꯋꯥ ꯂꯣꯏꯔꯕꯅꯤ ꯁꯤꯗ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯀꯩꯝꯇ ꯃꯍꯦꯁ ꯑꯩꯅ ꯍꯥꯏꯗꯤ ꯅꯚꯥꯏ ꯑꯃ ꯐꯪꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯐꯪꯗ꯭ꯔꯗꯤ ꯅꯉꯣꯟꯗ ꯂꯩꯒꯦꯕ ꯍꯥꯏ ꯂꯥꯏꯐ ꯇꯥꯏꯝ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯔꯣ ꯕ꯭ꯔꯣ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯊꯤꯔꯤ ꯍꯥꯏꯗꯣ ꯁꯨꯝ ꯊꯤꯔꯒ ꯁꯨꯝ ꯂꯩꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯊꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯊꯤꯕ ꯍꯥꯏꯕꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯊꯥꯗꯣꯏꯁꯅꯥ ꯅꯪ ꯐꯣꯟ ꯀꯔꯝ ꯀꯥꯟꯗ ꯂꯧꯒꯦ ꯍꯥꯏꯅꯣ ꯍꯥꯏꯌꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗ ꯄꯤꯈ꯭ꯔꯣ ꯌꯥꯎꯁꯪꯗ ꯆꯠꯂꯣ ꯃꯣꯏ ꯂꯝꯗ ꯑꯗꯨꯗꯤ ꯑꯕꯦꯔ ꯇꯩꯕꯅꯤ ꯁꯥꯔ ꯆꯠꯂꯒ ꯐꯣꯟ ꯑꯃ ꯄꯤꯔꯝꯃꯣ ꯂꯣꯏꯔꯤꯅꯦ ꯋꯥꯔꯤꯗꯩ ꯑꯗꯨꯝ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯈ꯭ꯔꯅꯤ ꯑꯁ ꯃꯍꯦꯁ ꯅꯪ ꯍꯩꯇꯦ ꯇꯥꯛꯀꯦꯀꯣ ꯑꯩꯈꯣꯏ ꯈꯔ ꯑꯩ ꯈꯔ ꯇꯥꯛꯊꯔꯛꯀꯦ ꯑꯩ ꯑꯍꯩꯕ ꯈꯔ ꯑꯩꯕꯨꯗꯤ ꯇꯧꯔꯛꯇꯦ ꯑꯗꯨꯑꯣꯏꯁꯨ ꯃꯤ ꯃꯌꯥꯝꯅ ꯇꯧꯅꯕꯗꯣ ꯎꯕ ꯈꯣꯠꯄꯗꯣ ꯑꯩ ꯈꯔ ꯑꯗꯨꯝ ꯇꯥꯛꯁꯜꯂꯛꯀꯦ ꯏꯁꯤꯡ ꯑꯝꯇꯪꯒ ꯊꯛꯈꯤꯒꯦ ꯏꯕꯨꯡ ꯀꯥꯏꯗꯒꯤ ꯍꯟꯗꯛ ꯆꯍꯤꯅꯣ ꯗꯦꯠ 3ꯁꯤꯗ ꯆꯦꯟꯒꯦ ꯈꯜꯂꯤꯅꯤ ꯑꯩꯅꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯂꯥꯛꯍꯜꯂꯒ ꯆꯦꯟꯒꯦ ꯇꯧꯔꯒ ꯑꯩ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯁꯜꯂꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯏꯌꯥꯝꯕꯅ ꯑꯗꯩ ꯁꯣꯝꯗ ꯃꯇꯝ ꯈꯔ ꯅꯣꯡ ꯅꯤꯅꯤꯇꯁꯨ ꯂꯩꯁꯥꯕꯁꯦ ꯀꯨꯏꯅ ꯂꯩꯁꯥꯔꯛꯑꯕꯅꯤꯅ ꯐꯖꯅ ꯃꯌꯥꯝꯗ ꯍꯟꯗꯛ ꯆꯠꯂꯅꯤ ꯈꯣꯠꯂꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯃꯇꯝ ꯁꯥꯡꯅ ꯈꯔ ꯂꯧꯈꯣ ꯍꯥꯏꯅ ꯇꯧꯔꯒ ꯅꯪꯅ ꯇꯥꯡ 3ꯁꯤꯗ ꯆꯦꯟꯒꯦꯅ ꯈꯜꯂꯦ ꯉꯁꯤ ꯇꯥꯡ 1 ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯅꯦ ꯃꯌꯨꯝꯗꯕꯨ ꯍꯥꯏꯕ ꯅꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯋꯥꯔꯤ ꯁꯥꯎ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯀꯃꯦꯟ ꯃꯈꯥ ꯂꯥꯛꯑꯟꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯍꯦꯟꯗꯣꯛꯑꯦ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯊꯥꯗꯣꯛꯏꯅ ꯀꯟꯅ ꯀꯧꯔꯤ ꯃꯍꯦꯁꯅ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯟꯗꯒꯨꯝ ꯇꯧ ꯂꯥꯏꯐꯁꯨ ꯂꯣꯏꯁꯟꯗꯒꯨꯝ ꯑꯗꯨꯝ ꯇꯧ ꯂꯩꯔꯅꯤ ꯑꯗꯨꯅ ꯂꯥꯏꯐꯁꯤ ꯂꯣꯏꯁꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ 1 ꯃꯈꯥꯏ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯄꯨꯡ 10ꯗꯒꯤ ꯊꯥꯕꯅꯦ 11 ꯃꯈꯥꯏ ꯌꯧꯔꯦ ꯑꯗꯨꯅ ꯑꯩ ꯃꯤꯅꯤꯠ 1 2ꯁꯤ ꯃꯅꯨꯡꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯒꯗꯕ ꯂꯩꯕ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯤꯅꯤꯠ 1 2ꯇꯪ ꯃꯌꯥꯝꯒꯤ ꯂꯤꯁꯇ ꯌꯦꯡꯉꯒ ꯂꯥꯏꯚꯁꯦ ꯁꯥꯡꯊꯖꯔꯒ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯊꯥꯗꯣꯛꯏ ꯐꯣꯟ ꯐꯪꯉꯝꯗꯥꯏꯗ ꯀꯣ ꯀꯥꯔꯟ ꯇꯥꯔꯛꯈꯤꯅꯨ ꯀꯣ ꯍꯥꯏꯅꯔꯣ ꯃꯊꯪ ꯁꯟꯗꯦ ꯌꯧꯍꯟꯒꯅꯨ ꯍꯥꯏꯔꯤꯌꯦ ꯃꯍꯦꯁ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯆꯨꯝꯃꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯒ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯒ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯦꯔꯤꯠꯂ ꯅꯠꯇ꯭ꯔꯒ ꯑꯟꯃꯦꯔꯤꯠꯂꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ
ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤꯅ ꯑꯗꯨꯅꯤ ꯂꯨꯈ꯭ꯔꯕꯖꯥꯠꯅꯤ ꯏꯪꯂꯤꯁꯇ ꯃꯅꯤꯄꯨꯔꯤꯗ ꯋꯥꯔꯗ ꯇꯨ ꯋꯥꯔꯗ ꯃꯤꯅꯤꯡ ꯍꯟꯕꯁꯦ ꯋꯥꯔꯗ ꯑꯅꯨꯋꯥꯔꯗ ꯍꯥꯏꯗꯣꯀꯣ ꯃꯦ ꯋꯣ ꯅꯍꯤ ꯋꯣ ꯃꯦ ꯍꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯤꯟꯗꯤꯒꯤ ꯀꯩꯅꯣ ꯁꯤꯟꯃꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯗ ꯍꯣꯜ ꯀꯣꯂꯦꯖ ꯃꯦ ꯒꯗꯥ ꯍꯥꯏꯗꯣ ꯃꯍꯦꯁ ꯅꯪ ꯐꯣꯟꯗꯣ ꯀꯌꯥꯔꯛ ꯏꯔꯨꯖꯔꯨꯔꯦ ꯃꯤꯅ ꯈꯨꯠꯂꯛꯄ ꯀꯌꯥꯔꯛ ꯊꯥꯕꯤꯈ꯭ꯔꯦ ꯈꯨꯄꯥꯛꯅ ꯀꯌꯥꯔꯛ ꯊꯥꯕꯤꯈ꯭ꯔꯦ ꯗꯥꯛꯇꯔꯗ ꯀꯌꯥꯔꯛ ꯄꯨꯔꯨꯔꯦ ꯍꯥꯏꯔꯤ ꯑꯠꯆꯥ ꯉꯥꯏꯈꯣꯍꯦ ꯏꯕꯨꯡ ꯈꯣꯏꯗꯧ ꯁꯥꯒꯠꯂꯗꯤ ꯅꯪ ꯑꯣꯏ ꯐꯥꯅꯤꯀꯣ ꯍꯥꯏꯌꯦ ꯀꯅꯥꯗꯅꯣ ꯁꯤꯗꯤ ꯋꯥꯔꯤꯁꯤ ꯂꯨꯔꯤꯗ ꯏꯌꯥꯝꯕꯗꯗꯤ ꯇꯧꯔꯨꯅꯨꯍꯦ ꯏꯌꯥꯝꯕꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯏꯇꯩꯃꯒ ꯂꯩꯔꯕꯅꯤ ꯏꯆꯥꯒ ꯆꯥꯎꯔꯦ ꯍꯥꯏꯕꯅꯤ ꯅꯪ ꯃꯗꯨꯗꯤ ꯗꯁꯥ ꯇꯥꯅꯤꯍꯦ ꯏꯌꯥꯝꯕ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯨꯏꯅꯦꯍꯦ ꯏꯔꯨꯖꯗ꯭ꯔꯗꯤ ꯁꯦꯡꯂꯣꯏꯀꯣ ꯍꯥꯏ ꯁꯥꯔ ꯇꯣꯏꯅꯗꯤ ꯍꯥꯏꯖꯔꯦ ꯑꯦꯁ ꯚꯤꯚꯣ 15 Ryzen 5 ꯑꯣꯏ 16 to 56 GB ꯋꯤꯟꯗꯣꯁ 11 ꯑꯣꯏ ꯁꯤ ꯌꯥꯒꯗ꯭ꯔꯥ Ryzen 5 ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯑꯗꯣ 16 GB 256 16 GB ꯔꯦꯝꯗꯨꯁꯨ ꯑꯗꯨꯝ ꯌꯥꯔꯦ 256 GBꯗꯨꯕꯨꯗꯤ ꯑꯇꯣꯞꯄ ꯄꯦꯟ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯍꯥꯔꯠ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯂꯩꯔꯒꯗꯤ ꯌꯥꯏ ꯃꯁꯤ ꯁ꯭ꯇꯣꯔꯦꯖꯇ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯦꯖꯇ ꯐꯨꯜ ꯑꯣꯏꯔꯛꯄꯅ ꯍꯥꯟꯅꯦꯕꯀꯣ 256 GB ꯁꯤ ꯀꯩꯁꯨ ꯌꯥꯝ ꯌꯥꯝꯗꯦ ꯐꯣꯟꯗꯐꯥꯎ ꯍꯧꯖꯤꯛꯀꯥꯟ 256 GB ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯑꯁꯤ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯇꯟꯖꯥ ꯆꯥꯕꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯀꯩꯅꯣ ꯇꯧꯒꯦ ꯁꯖꯦꯁ ꯇꯧꯔꯛꯀꯦ ꯐꯦꯁꯕꯨꯛꯇꯒꯨꯝꯕ ꯑꯩꯒꯤ ꯑꯥꯏꯗꯤꯗ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯗꯤ ꯑꯩ ꯔꯤꯄ꯭ꯂꯥꯏꯗꯨꯅ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯒꯨꯝꯕ ꯇꯧꯔꯗꯤ ꯃꯗꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯦ ꯑꯗꯣ ꯌꯥꯝ ꯑꯊꯨꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯅꯪꯈꯤꯗ꯭ꯔꯒ ꯇꯥꯔꯒꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯁꯖꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ Ryzen 5ꯇꯨꯁꯨ ꯌꯥꯗꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ i5ꯇ 11 12 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯕꯦꯁ ꯑꯣꯏꯔꯅꯤ 16 GB ꯔꯦꯝꯗꯣ ꯌꯥꯔꯦ ꯑꯦꯠꯂꯤꯁ 8 GB ꯐꯥꯎꯗꯤ ꯔꯦꯝꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕ ꯗꯦꯗꯤꯀꯦꯇꯦꯠ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕ 4 GBꯒꯨꯝꯕꯒ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯦꯗꯤꯇꯤꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯣ ꯑꯩ ꯑꯣꯏꯅ ꯄꯤꯔꯁꯤꯔꯥ ꯊꯥꯗꯣꯏ ꯅꯪ ꯐꯣꯟꯗꯣ ꯍꯥꯏꯌꯦ ꯄꯤꯁꯜꯂꯣ ꯑꯗꯨꯝ ꯌꯥꯅꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯥꯔꯚ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯥꯟꯕ ꯂꯥꯛꯄꯅ ꯖꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯂꯥꯏꯞ ꯂꯣꯏꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕ ꯍꯥꯏ ꯑꯣ ꯂꯥꯏꯞ ꯂꯣꯏꯁꯟꯒꯦ ꯍꯥꯏꯕꯗꯨꯒꯤꯔꯥ ꯑꯗꯨꯗꯤ ꯑꯩ ꯃꯤꯅꯤꯠ ꯀꯌꯥ ꯁꯨꯔꯦ 36 ꯁꯨꯔꯕꯅꯦ ꯃꯤꯅꯤꯠ 3 ꯍꯦꯟꯗꯣꯔꯛꯑꯕꯅꯦ ꯃꯔꯤ ꯑꯃꯒ 40ꯗꯗꯤ ꯁꯣꯏ ꯂꯣꯏꯁꯜꯂꯒꯦꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯑꯊꯨꯕꯗ ꯁꯦꯝꯕꯤꯔ 3 daysꯇ ꯍꯥꯏꯌꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯗꯤ ꯉꯝꯃꯣꯏ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯇꯟꯖꯥ ꯂꯩꯇꯕꯒꯤꯅꯦꯕꯀꯣ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯉꯝꯅꯤ ꯍꯥꯏꯖꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯦ ꯐꯦꯁꯕꯨꯛꯇꯒꯨꯝꯕꯗ ꯃꯦꯁꯦꯁ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯡꯀꯨꯝꯕ ꯑꯃ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯔꯤꯄ꯭ꯂꯥꯏ ꯁꯣꯏꯅ ꯇꯧꯔꯛꯀꯦ ꯀꯪꯂꯩꯄꯥꯛ ꯅꯪꯁꯨ ꯃꯌꯥꯝ ꯂꯦꯞꯄꯤꯁꯤꯗ ꯂꯦꯞꯄꯨ ꯍꯥꯏꯌꯦ ꯀ꯭ꯌꯨꯗ ꯂꯦꯞꯄꯨ ꯍꯥꯏꯕꯅꯤꯗ ꯃꯊꯪ ꯃꯊꯪ ꯁꯦꯔꯤꯌꯦꯜ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯂꯥꯛꯀꯅꯤ ꯂꯥꯏꯐꯁꯦ ꯂꯨꯝꯃꯒ ꯌꯦꯡ ꯂꯩꯔꯝꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯔꯤ ꯁꯤꯔꯣꯏ ꯀꯣ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯁꯤꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯅꯦꯅ ꯂꯧꯔꯝꯒꯅꯤ ꯑꯗꯣ ꯑꯇꯩꯒꯤ ꯋꯥꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯠ ꯂꯨꯝꯃꯒ ꯌꯦꯡꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯌꯦꯡꯉꯗꯤ ꯉꯁꯥꯏ ꯆꯣꯡꯊꯣꯔꯛꯑꯅꯤ ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯈꯪꯉꯤ ꯃꯌꯥꯝꯗꯤ ꯈꯪꯉꯝꯃꯣꯏ ꯊꯥꯗꯣꯏꯁꯅꯥꯒꯤ ꯐꯣꯟꯗꯣ A1 ꯃꯣꯕꯥꯏꯜꯗ ꯆꯠꯂꯣ ꯀꯣꯜ ꯇꯧꯔꯝꯃꯦ ꯑꯗꯨꯝ ꯆꯠꯂ ꯍꯥꯏꯌꯣ ꯑꯩ ꯃꯤꯡꯗ ꯄꯜꯂꯣ ꯍꯥꯏꯌꯦ ꯃꯍꯦꯁꯀꯤ ꯃꯤꯡ ꯄꯜꯂꯨꯕꯗ ꯍꯦꯟꯅ ꯑꯃꯨꯛ ꯐꯨꯖꯜꯂ ꯊꯥꯔꯛꯀꯗꯣꯏꯔꯥ ꯐꯨꯔ ꯊꯥꯔꯛꯀꯗꯣꯏꯔꯥ ꯃꯍꯦꯁ ꯍꯥꯏꯗꯨ ꯑꯩ ꯃꯗꯨ ꯆꯠꯂꯨꯕ ꯃꯤ ꯑꯣꯏꯅ ꯗꯁꯥ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯗꯤ ꯃꯊꯥ ꯁꯥꯅꯤꯀꯣ ꯑꯣꯀꯦ ꯁꯥꯔ ꯆꯦꯟꯅꯦꯜ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯌꯨꯇꯨꯕꯀ ꯍꯥꯏꯌꯦ ꯐꯦꯁꯕꯨꯛꯇꯅ ꯑꯩꯒꯤ ꯍꯣꯏ ꯑꯗꯨꯝ ꯑꯩꯒ ꯃꯥꯟꯅꯕ ꯑꯗꯨꯝ ꯂꯤꯡꯇꯣ ꯑꯗꯨꯝ ꯊꯤꯕꯤꯔꯣ ꯑꯗꯨꯝ ꯌꯦꯡꯉ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯍꯦꯁꯀꯤ ꯃꯤꯡ ꯄꯜꯂꯨꯕꯗꯣ ꯄꯨꯔ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤꯀꯣ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂ ꯆꯠꯂꯨ ꯃꯤꯒ ꯄꯨꯔꯒ ꯒꯥꯔꯗ ꯅꯨꯡ ꯌꯥꯎꯔꯒ ꯗꯁꯥ ꯇꯥꯅꯅꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯍꯦꯁꯅ ꯆꯠꯂꯣ ꯍꯥꯏꯁꯦ ꯑꯩ ꯑꯣꯏꯔꯗꯤ ꯆꯠꯂꯣꯏꯀꯣ ꯏꯕꯨꯡ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯇꯨꯝꯃꯒꯦ ꯍꯥꯏꯈꯤꯕꯅꯦ ꯐꯖꯔꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯇꯨꯝꯃ ꯂꯩꯔꯕꯅꯤꯅ ꯌꯨꯇꯨꯕꯇ ꯇꯨꯝꯃꯤꯕꯅꯤ나 ꯍꯌꯦꯡ ꯉꯁꯤ ꯎꯗ꯭ꯔꯁꯨ ꯍꯌꯦꯡ ꯂꯥꯏꯚ ꯂꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯔꯒ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒ ꯂꯩꯍꯧꯕꯗꯣ ꯎꯔꯀꯥꯟꯗ ꯑꯣ ꯅꯪꯗꯤ ꯉꯔꯥꯡ ꯐꯖꯅ ꯇꯨꯝꯃꯤꯅꯦꯅ
ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯏ ꯑꯩ ꯌꯥꯎꯗꯦ ꯑꯩ ꯂꯥꯟꯗꯕ ꯑꯩ ꯑꯁꯦꯡꯕꯅꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯩ ꯌꯥꯎꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯍꯦꯁ ꯇꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯌꯦ ꯄꯨꯡꯁꯤ ꯊꯦꯡꯖꯜꯂꯛꯑꯦ ꯕꯥꯔꯣ ꯇꯥꯗꯣꯔꯦꯀꯣ 11:38 ꯆꯠꯂꯦ ꯑꯗꯨꯅ ꯑꯩ 40ꯗꯗꯤ ꯁꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯧ ꯌꯥꯗꯦ ꯑꯦ ꯀꯩꯒꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦ ꯇꯜꯂꯤꯗꯤ ꯃꯔꯝ ꯍꯥꯏꯔꯝꯃꯣ ꯁꯤꯅꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯊꯦꯡꯉꯦ ꯍꯥꯏ ꯁꯣꯍꯦꯜꯅ ꯑꯣ ꯁꯣꯍꯦꯜꯁꯦ ꯉꯁꯥꯏꯗꯒꯤ ꯂꯨꯝꯃꯒ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯉꯁꯥꯏꯗꯒꯤ ꯆꯠꯂꯒ ꯃꯤꯀꯞ ꯑꯃ ꯇꯨꯝꯊꯣꯛꯎꯔ ꯆꯪꯉꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯇ ꯌꯦꯡꯕ ꯁꯥꯔꯤꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯣꯍꯦꯜ ꯌꯥꯝꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯃꯌꯥꯝꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅꯕ ꯇꯧꯔꯁꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯍꯥꯏꯠꯂꯤꯁꯦ ꯀꯅꯥꯅꯣ ꯄꯥꯒꯦ ꯀꯃꯦꯟꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯥꯗꯣꯏꯅꯦ ꯃꯍꯦꯁꯅ ꯅꯪꯒ ꯆꯠꯁꯦ ꯍꯥꯏꯌꯦ ꯃꯍꯦꯁ ꯑꯗꯨꯒ ꯍꯋꯥꯏ ꯐꯣꯟꯁꯦ ꯕ꯭ꯔꯣ ꯏꯟꯗꯤꯌꯥ ꯌꯨꯁ ꯇꯧꯕꯗ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨ ꯇꯧꯗꯕꯅꯗꯤ ꯐꯩ ꯏꯟꯗꯤꯌꯥꯗꯒꯤ ꯕꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯀꯝꯄꯅꯤꯗꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯣꯏꯅ ꯌꯦꯡꯉꯨꯗ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯅꯨꯄꯤ ꯁꯥꯎꯔꯦ ꯁꯣꯝꯗ ꯍꯥꯏꯔꯤ ꯑꯠꯆꯥ ꯃꯍꯦꯁ ꯋꯥꯔꯤꯁꯦ ꯊꯦꯡꯉ ꯅꯨꯡꯉꯥꯏꯔꯛꯄꯩ ꯋꯥꯅꯤꯅꯦ ꯅꯩꯔ ꯉꯥꯏꯆꯧ ꯊꯣꯛꯑꯦꯗꯣ ꯇꯧꯔꯦꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦꯀꯣ ꯑꯗꯨꯕꯨ ꯄꯨꯡꯗꯤ ꯌꯥꯗ꯭ꯔꯦ ꯁꯣꯍꯦꯜꯗ ꯀꯟꯅ ꯅꯣꯛꯁꯜꯂꯦ ꯖꯤꯕꯤ ꯃꯅꯤꯄꯨꯔꯤ ꯔꯤꯚ꯭ꯌꯨꯗ ꯐꯦꯁꯕꯨꯛꯇ ꯊꯣꯛꯇꯦ ꯁꯥꯔ ꯍꯥꯏ ꯖꯤꯕꯤ ꯃꯅꯤꯄꯨꯔꯤ ꯔꯤꯚ꯭ꯌू ꯍꯥꯏꯅ ꯂꯩꯇꯕꯅꯤ ꯖꯤꯕꯤ ꯍꯥꯏꯅ ꯊꯥꯕꯤꯔꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯐꯣꯇꯣ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯝ ꯎꯔꯅꯤ ꯑꯗꯨꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯁꯨ ꯌꯨꯇꯨꯕꯇ ꯁꯤ ꯆꯦꯅꯦꯜꯁꯤꯒꯤ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯑꯐꯕ ꯑꯃ ꯌꯦꯡꯉꯀꯥꯟꯗ ꯁꯣꯏꯗꯅ ꯑꯩ ꯇꯧꯔꯛꯑꯒꯦ ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯊꯥꯗꯣꯏꯂꯥ ꯍꯥꯏꯌꯦ ꯑꯠꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯀꯃꯦꯟ ꯑꯝꯇ ꯖꯔ ꯑꯝꯇ ꯏꯁꯟꯕꯤꯔꯛꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯊꯦꯡꯕ ꯈꯛꯇꯒꯤ ꯋꯥꯗꯅ ꯑꯩ ꯀꯨꯏꯔꯦ ꯐꯝꯃꯤꯁꯦ ꯄꯨꯡ 2 ꯐꯥꯖꯔꯛꯀꯗꯧꯔꯦ ꯈ꯭ꯋꯥꯡꯒ ꯅꯥꯈꯠꯂꯛꯑꯦ ꯏꯕꯨꯡ ꯂꯣꯏꯁꯜꯂꯣ ꯑꯩ ꯇꯨꯝꯖꯟꯅꯔꯨꯔꯒꯦ ꯇꯨꯝꯖꯟꯅꯔꯣ ꯅꯪ ꯐꯣꯟꯗꯣ ꯀꯩꯅꯣ ꯇꯧ ꯕ꯭ꯂꯣꯛ ꯈꯔ ꯁꯦꯝꯂꯛꯑꯣ ꯍꯥꯏ ꯁꯦꯝ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯁꯣꯍꯦꯜ ꯒꯨꯗ ꯅꯥꯏꯠ ꯃꯍꯦꯁ ꯒꯨꯗ ꯅꯥꯏꯠ ꯃꯊꯪ ꯒꯨꯗ ꯅꯥꯏꯠ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ 41 ꯆꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯒꯁꯨ ꯑꯗꯨꯝ ꯁꯦꯝꯃꯒ ꯄꯨ ꯂꯥꯛꯄ ꯉꯝꯕ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯇꯟꯖꯥ ꯆꯥꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯊꯪꯒꯤ ꯁꯟꯗꯦꯗꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯚꯇ ꯊꯦꯡꯅꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯕ ꯅꯨꯡꯉꯥꯏꯔꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯇꯧꯔꯛꯑꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯤ ꯔꯇꯟꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯅꯦꯛꯁ ꯁꯟꯗꯦꯗ ꯑꯃꯨꯛ ꯉꯥꯏꯖꯔꯝꯃꯒꯦ ꯍꯣꯏ ꯃꯊꯪ ꯉꯥꯏꯕꯤꯔꯝꯃꯣ ꯊꯥꯗꯣꯏꯁꯅꯥ ꯂꯚ ꯌꯨ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠꯇ ꯏꯔꯥꯡ ꯍꯧꯔꯦꯅꯦ ꯍꯥꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯁꯟꯗꯦ ꯉꯥꯏꯕꯤꯔꯝꯃꯣ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯑꯃꯒ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯗ ꯚꯤꯗꯤꯑꯣꯗ ꯁꯣꯏ ꯌꯦꯡꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ